ꯑꯍꯥꯟꯕꯃꯛꯇꯗ ꯃꯅꯤꯄꯨꯔꯤ ꯅꯥꯎꯁꯣꯃꯥꯔꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯁꯤꯗ ꯋꯥꯔꯤ ꯇꯥꯕꯤꯔꯤꯕ ꯑꯃꯗꯤ ꯌꯦꯡꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯕꯤꯁꯥꯟꯇ ꯄꯨꯈ꯭ꯔꯝꯕꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕ ꯂꯣꯏꯅꯅ ꯀꯣꯛꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯇꯥꯍꯟꯖꯒꯗꯧꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯏꯁꯥꯏꯐꯨ꯫ ꯋꯥꯔꯤ ꯑꯁꯤ ꯍꯤꯡꯂꯤꯕ ꯅꯠꯇ꯭ꯔꯒ ꯁꯤꯈ꯭ꯔꯕ ꯀꯅꯥ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ꯫ ꯃꯤꯌꯥꯝꯒꯤ ꯃꯤꯀꯨꯞ ꯑꯃꯠꯇ ꯑꯣꯏꯔꯕꯁꯨ ꯑꯋꯥ ꯅꯨꯡꯉꯥꯏ ꯄꯣꯊꯥꯖꯒꯅꯤ ꯈꯟꯗꯨꯅ ꯁꯦꯝꯒꯠ ꯁꯥꯒꯠꯇꯨꯅ ꯏꯖꯈꯤꯕꯅꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅꯃꯛ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯌꯨꯛ ꯑꯉꯟꯕꯒꯤ ꯃꯇꯝꯅꯤ꯫ ꯆꯥꯎꯕ ꯂꯧꯕꯨꯛ ꯆꯠꯅꯕꯒꯤ ꯃꯐꯤ ꯀꯟꯅ ꯂꯣꯏꯁꯤꯜꯂꯤ꯫ ꯃꯐꯤ ꯁꯦꯠꯅ ꯁꯦꯠꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯍꯥꯏ ꯃꯃꯥ, ꯅꯆꯥ ꯅꯨꯄꯥꯗꯨ ꯍꯧꯒꯠꯈ꯭ꯔꯕ?" ꯂꯩꯃꯍꯜꯅ, ꯀꯗꯥꯏꯗꯩ ꯍꯧꯒꯠꯇ꯭ꯔꯤ, ꯉꯁꯥꯏꯗꯒꯤꯅꯤ ꯑꯩꯅ ꯍꯧꯗꯣꯛꯂꯤꯁꯤ, ꯃꯅꯥ ꯃꯊꯨꯟꯗꯒ ꯇꯥꯕꯖꯥꯠ ꯅꯠꯇꯦ꯫ ꯆꯥꯎꯕꯅ, ꯑꯩꯅ ꯉꯁꯤꯗꯤ ꯈꯔ ꯉꯟꯅ ꯍꯧꯒꯠꯂꯨ ꯍꯥꯏꯔꯒ ꯃꯥꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯧꯒꯠꯇ꯭ꯔꯤꯕꯣꯔꯦ? ꯍꯩ, ꯅꯪ ꯑꯃꯨꯛꯀ ꯆꯪꯂꯒ ꯍꯧꯗꯣꯛꯂꯨꯆꯣ꯫ ꯑꯩꯅ ꯆꯪꯂꯗꯤ ꯃꯊꯣꯡ ꯀꯌꯥ ꯆꯥꯔꯔꯣꯏ ꯃꯥ꯫ ꯅꯆꯥ ꯅꯨꯄꯥꯅꯦꯅ ꯑꯃꯈꯛ ꯌꯥꯎꯔꯤꯅꯦꯅ ꯇꯧꯔꯤꯁꯤ ꯃꯤ ꯑꯣꯏꯔꯣꯏꯗꯧꯔꯤ꯫ ꯂꯩꯃꯍꯜ ꯃꯆꯥꯒꯤ ꯀꯥꯗ ꯃꯆꯥꯕꯨ ꯍꯧꯗꯣꯛꯄ ꯆꯪꯂꯛꯏ꯫ ꯆꯤꯡꯂꯦꯟ ꯃꯥꯒꯤ ꯐꯃꯨꯡꯗ ꯅꯨꯡꯉꯥꯏꯅ ꯅꯥꯈꯣꯛꯂꯒ ꯇꯨꯝꯂꯤ꯫ ꯂꯩꯃꯍꯜ ꯃꯆꯥꯒꯤ ꯃꯁꯥ ꯅꯣꯝꯗꯨꯅ ꯍꯥꯏꯔꯛꯏ, "ꯏꯕꯨꯡꯉꯣ, ꯍꯧꯒꯠꯂꯣꯅꯦ ꯅꯪꯕꯣ, ꯊꯦꯡꯉꯦꯅꯦ, ꯅꯄꯥꯕꯨꯡꯅ ꯁꯥꯎꯕꯗ ꯂꯣꯏꯔꯦ, ꯇꯥꯔꯕ꯭ꯔꯥꯅꯦ ꯅꯪꯕꯣ?" ꯆꯤꯡꯂꯦꯟ ꯃꯃꯤꯠ ꯐꯥꯛꯂꯤ ꯈꯨꯝꯂꯛꯏ, "ꯑꯁ ꯏꯃꯥ, ꯄꯥꯕꯨꯡꯗꯣ ꯆꯠꯂꯝꯃꯣ ꯍꯥꯏꯌꯣ, ꯑꯩ ꯍꯣꯔꯦꯟ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯥꯛꯀꯦ ꯍꯥꯏꯌꯣꯕ, ꯑꯩ ꯉꯥꯏꯍꯥꯛꯇ ꯇꯨꯝꯈꯤꯒꯦ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯐꯩꯖꯨꯞꯇꯣ ꯑꯃꯨꯛ ꯆꯤꯡꯈꯠꯂꯒ ꯇꯨꯝꯈ꯭ꯔꯦ꯫ ꯂꯩꯃꯍꯜ ꯀꯥꯟꯅꯔꯔꯣꯏ ꯈꯜꯂꯗꯨꯅ ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯊꯣꯛꯂꯛꯏ꯫ ꯆꯥꯎꯕꯅ, "ꯀꯔꯤ ꯇꯧꯔꯦ? ꯍꯧꯒꯠꯍꯧꯔꯕꯣ ꯃꯥꯕꯨ?" ꯂꯩꯃꯍꯜꯅ, "ꯑꯁ ꯀꯗꯥꯏꯗꯒꯤꯅꯣꯗ, ꯃꯈꯣꯏ ꯄꯥꯕꯨꯡ ꯍꯥꯟꯅ ꯆꯠꯂꯝꯃꯣ, ꯃꯥ ꯀꯣꯟꯅ ꯂꯥꯛꯑꯒꯦ ꯍꯥꯏꯔꯛꯏ." ꯆꯥꯎꯕꯅ, "ꯏꯌꯥ, ꯀꯌꯥꯗꯅꯣ ꯌꯦꯡꯉꯨꯅꯦ, ꯁꯣꯏꯔꯣꯏꯁꯦ ꯉꯁꯤ ꯃꯥ." ꯂꯩꯃꯍꯜꯅ, "ꯌꯥꯔꯦꯁꯦ, ꯃꯈꯣꯏ ꯄꯥꯕꯨꯡ ꯆꯠꯀꯗꯕꯗꯣ ꯆꯠꯄꯤꯔꯣ, ꯇꯨꯝꯁꯤꯠ ꯐꯥꯗ ꯇꯧꯔꯤ ꯑꯣꯏꯔꯅꯤ, ꯍꯣꯔꯦꯟ ꯃꯔꯥꯏꯅ ꯂꯥꯛꯆꯔꯖꯅꯤ ꯀꯩꯗꯧꯔꯒꯦ." ꯆꯥꯎꯕ ꯃꯥꯒꯤ ꯅꯨꯄꯤꯗ ꯌꯦꯡꯂꯒ, ꯇꯧ, ꯅꯪꯅ ꯅꯆꯥꯅꯨꯄꯥꯁꯦ ꯅꯝꯗꯅ ꯃꯥꯡꯍꯟꯗꯧꯔꯤꯅꯤ꯫ ꯃꯁꯨꯡ ꯃꯃꯥꯟꯅꯕꯁꯤꯡꯅ ꯌꯥꯍꯧ ꯉꯟꯅ ꯍꯧꯒꯠꯇꯅ ꯀꯔꯥꯏꯗ ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯗꯅ ꯅꯤꯡꯒ꯭ꯔꯤ ꯇꯥꯈꯠꯇꯅ ꯍꯣꯠꯅꯔꯤ, ꯅꯆꯥꯅꯨꯄꯥ ꯑꯁꯤꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯧꯒꯠꯇ꯭ꯔꯤ꯫ ꯅꯨꯄꯤ ꯊꯤꯖꯤꯜꯂꯣ, ꯆꯍꯤ ꯍꯦꯟꯗꯣꯛꯈꯤꯗꯣꯔꯦ ꯍꯥꯏꯕꯁꯨ ꯌꯥꯗꯦ, ꯑꯩꯅꯦ ꯋꯥ ꯌꯥꯝꯅ ꯉꯥꯡꯅꯤꯡꯗꯦ ꯍꯥꯏꯁꯤꯅꯤ꯫ ꯂꯩꯃꯍꯜꯅ, "ꯍꯣ ꯀꯔꯤꯅꯣ ꯑꯩꯉꯣꯟꯗꯗ ꯁꯨꯝ ꯇꯥꯏꯅꯕꯤꯔꯤꯁꯤꯕꯣ? ꯏꯆꯥꯁꯤ ꯑꯩꯁꯨ ꯐꯍꯟꯅꯤꯡꯂꯤꯕꯅꯤ." ꯆꯥꯎꯕꯅ, ꯑꯗꯨꯅꯔꯥ ꯑꯩꯅ ꯉꯥꯡꯕꯗ ꯅꯆꯥ ꯀꯟꯈꯠꯂꯤꯗꯣ?" ꯂꯩꯃꯍꯜꯅ, "ꯍꯣ ꯑꯗꯨꯕꯨꯗꯤꯅꯦ ꯏꯆꯥ ꯅꯨꯡꯁꯤꯕꯒꯤ, ꯈꯪꯉꯕꯣ?" ꯉꯥꯡꯅꯔꯤꯉꯩꯗꯨꯗ ꯆꯤꯡꯂꯦꯟꯒꯤ ꯃꯔꯨꯞ ꯄꯥꯊꯧꯗꯨ ꯆꯪꯂꯛꯏ꯫ ꯄꯥꯊꯧꯅ, "ꯄꯥꯕꯨꯡ ꯀꯩꯗꯧꯔꯒꯦ, ꯏꯃꯥꯒ ꯄꯥꯕꯨꯡꯒ ꯂꯥꯎꯅꯔꯝꯃꯤꯁꯤꯕꯣ?" ꯆꯥꯎꯕꯅ, "ꯏꯕꯨꯡꯉꯣ ꯄꯥꯊꯧ, ꯏꯆꯥ ꯂꯥꯛꯏꯗꯅ." "ꯀꯔꯤꯁꯨ ꯇꯧꯗꯦꯗ, ꯅꯃꯥꯁꯦ ꯒ꯭ꯌꯥꯟ ꯈꯔ ꯇꯥꯍꯟꯒꯦ ꯇꯧꯕꯅꯤ꯫ ꯏꯆꯥꯗꯤ ꯌꯥꯍꯧ ꯉꯜꯂꯤꯗ, ꯑꯩꯈꯣꯏ ꯑꯃꯁꯤꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯌꯥꯀꯥꯏꯗ꯭ꯔꯤꯁꯤꯅꯤ꯫ ꯏꯆꯥ ꯂꯥꯛꯏꯉꯩꯁꯤꯗꯅꯦ ꯐꯃꯨꯡꯗꯒꯤ ꯑꯃꯨꯛꯇ ꯆꯤꯡꯊꯔꯝꯃꯨ." ꯄꯥꯊꯧ ꯅꯣꯛꯂꯒ, "ꯍꯣꯏ ꯄꯥꯕꯨꯡ." ꯆꯥꯎꯕꯅ, "ꯐꯔꯦ, ꯑꯗꯨꯗꯤ ꯏꯄꯥꯁꯨ ꯂꯧꯕꯨꯛ ꯐꯥꯎꯕꯗ ꯆꯠꯂꯨꯈꯤꯒꯦ, ꯅꯪ ꯉꯥꯏꯍꯥꯛ ꯂꯩꯍꯧꯈꯣꯀꯣ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯥꯎꯕꯗꯨ ꯊꯣꯛꯈ꯭ꯔꯦ꯫ ꯄꯥꯊꯧꯁꯨ ꯃꯇꯥꯎ ꯆꯤꯡꯂꯦꯟꯒꯤ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯆꯤꯡꯂꯦꯟꯕꯨ ꯍꯧꯗꯣꯛꯂꯤ꯫ ꯄꯥꯊꯧꯅ, ꯆꯤꯡꯂꯦꯟ, ꯍꯧꯒꯠꯂꯣꯁꯦ, ꯉꯔꯥꯡꯅ ꯑꯩꯉꯣꯟꯗ ꯉꯟꯅ ꯂꯥꯛꯑꯣ ꯍꯥꯏꯔꯝꯃꯒ ꯅꯪꯅ ꯁꯤꯗ ꯄꯨꯡꯂꯤ ꯇꯨꯝ ꯂꯩꯔꯦ, ꯍꯧꯒꯠꯂꯣꯃꯤ꯫ ꯆꯤꯡꯂꯦꯟ ꯇꯟꯅ ꯃꯁꯥꯒꯗꯨ ꯇꯤꯡꯂꯤ ꯌꯥꯡꯂꯤꯔꯒ ꯍꯥꯏꯔꯛꯏ, "ꯑꯁ ꯄꯥꯊꯧ, ꯀꯩꯅꯣ ꯅꯪꯁꯨ ꯑꯣꯟꯊꯣꯛ ꯉꯟꯅ ꯂꯥꯛꯈ꯭ꯔꯦꯗ." ꯄꯥꯊꯧꯅ, "ꯑꯣ ꯍꯧꯖꯤꯛꯁꯦ ꯉꯜꯂꯤꯕ, ꯅꯨꯃꯤꯠꯅ ꯋꯥꯇꯣꯟ ꯌꯧꯔꯁꯦ, ꯉꯜꯂꯤꯔꯥꯕ? ꯅꯠꯇꯦ, ꯅꯪꯕꯨ ꯉꯔꯥꯡ ꯑꯩꯉꯣꯟꯗ ꯀꯔꯤ ꯍꯥꯏꯔꯝꯒꯦꯕ? ꯉꯁꯤꯁꯦ ꯅꯣꯏꯒꯤ ꯂꯧ ꯈꯥꯎꯒꯗꯣꯏꯅꯤ, ꯈꯔ ꯉꯟꯅ ꯂꯥꯛꯑꯣ ꯍꯥꯏꯔꯝꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨꯒ ꯅꯪꯅ ꯁꯤꯗ ꯅꯨꯡꯉꯥꯏꯅ ꯇꯨꯝ ꯂꯩꯔꯗꯅ." ꯆꯤꯡꯂꯦꯟꯅ, "ꯐꯔꯦꯁꯦ, ꯑꯩꯈꯣꯏ ꯄꯥꯕꯨꯡꯗꯣ ꯆꯠꯈ꯭ꯔꯕꯣ?" ꯄꯥꯊꯧꯅ, "ꯍꯣ, ꯑꯩꯉꯣꯟꯗ ꯅꯪ ꯐꯃꯨꯡꯗꯒꯤ ꯆꯤꯡꯊꯧ ꯍꯥꯏꯔꯝꯃꯒ ꯆꯠꯈ꯭ꯔꯦ." ꯫ 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
ꯑꯁꯨꯝꯅ ꯆꯤꯡꯂꯦꯟꯁꯨ ꯍꯧꯒꯠꯂꯒ ꯃꯆꯤꯟ ꯃꯌꯥ ꯁꯦꯡꯂꯗꯨꯅ ꯃꯐꯤ ꯃꯔꯣꯟ ꯍꯣꯡꯂꯕ ꯃꯇꯨꯡ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯆꯥꯁꯤꯜꯂꯒ ꯄꯥꯊꯧꯒ ꯄꯨꯟꯅ ꯃꯈꯣꯏ ꯑꯅꯤ ꯂꯧꯕꯨꯛ ꯇꯝꯅ ꯆꯠꯈ꯭ꯔꯦ꯫ ꯂꯧꯕꯨꯛ ꯌꯧꯔꯕ ꯇꯨꯡ ꯃꯈꯣꯏ ꯑꯅꯤꯁꯨ ꯂꯧꯕꯨꯛꯇ ꯀꯨꯝꯊꯔꯒ ꯂꯧ ꯈꯥꯎꯕ ꯍꯧꯈ꯭ꯔꯦ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ꯫ ꯂꯧ ꯈꯥꯎꯕ ꯌꯥꯎꯔꯤꯕ ꯃꯤꯁꯤꯡꯗꯨ ꯋꯥꯅꯔꯗꯨꯅ ꯃꯆꯤ-ꯃꯆꯤꯗ ꯐꯝꯂꯒ ꯄꯣꯊꯥꯅꯔꯤ꯫ ꯆꯤꯡꯂꯦꯟꯒ ꯄꯥꯊꯧꯒꯁꯨ ꯃꯌꯥꯝ ꯂꯩꯅꯔꯤꯕ ꯑꯗꯨꯗꯒꯤ ꯈꯔ ꯆꯠꯊꯣꯛꯂꯒ ꯎꯖꯥꯎ ꯑꯃꯒꯤ ꯃꯈꯥꯗ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯅꯔꯤ꯫ ꯆꯤꯡꯂꯦꯟꯅ "ꯄꯥꯊꯧ, ꯍꯣꯔꯦꯟ ꯊꯕꯛ ꯂꯣꯏꯔꯒ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯁꯦ ꯑꯩꯈꯣꯏ ꯑꯅꯤ ꯂꯤꯛꯂꯥꯏ ꯍꯣꯏꯔꯣꯝꯗ ꯑꯝꯇ ꯆꯠꯂꯨꯁꯦ"꯫ ꯄꯥꯊꯧꯅ "ꯍꯣꯏ ꯆꯠꯂꯨꯁꯦ, ꯑꯗꯨ ꯆꯤꯡꯂꯦꯟ, ꯄꯥꯕꯨꯡꯅ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯅꯪ ꯌꯨꯝ ꯄꯥꯟꯅꯕ ꯇꯧꯔꯁꯦ꯫ ꯄꯥꯕꯨꯡꯒ ꯏꯃꯥꯒꯁꯨ ꯑꯍꯜꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯑꯕꯅꯤꯅ ꯃꯃꯧꯒꯤ ꯁꯦꯕꯥ ꯀꯥꯗꯣ ꯄꯥꯝꯃꯝꯅꯤ꯫ ꯅꯪꯁꯨ ꯑꯉꯥꯡ ꯅꯠꯇ꯭ꯔꯤ, ꯌꯨꯝ ꯄꯥꯟꯕꯒꯤ ꯃꯇꯝ ꯆꯞ ꯆꯥꯔꯦ ꯀꯩꯅꯣ"꯫ ꯆꯤꯡꯂꯦꯟꯅ "ꯆꯨꯝꯃꯦ ꯄꯥꯊꯧ ꯅꯪ ꯍꯥꯏꯗꯣ, ꯑꯩꯁꯨ ꯂꯤꯛꯂꯥꯏꯗ ꯋꯥꯐꯝꯁꯦ ꯍꯧꯗꯣꯛꯂꯒꯦ ꯈꯟꯕꯅꯦ꯫ ꯑꯗꯣ ꯑꯩꯒꯤꯗꯤ ꯂꯥꯏꯔꯤ, ꯅꯪꯒꯤꯕꯨ ꯀꯃꯥꯏ ꯇꯧꯗꯣꯔꯤꯒꯦ"꯫ ꯄꯥꯊꯧꯅ "ꯍꯣ ꯑꯩꯒꯤꯅ ꯅꯪ ꯂꯣꯏꯔꯒ ꯇꯧꯕ ꯇꯥꯔꯦꯗꯅ"꯫ ꯆꯤꯡꯂꯦꯟꯅ "ꯑꯁ ꯋꯥꯔꯤꯗꯤꯕ ꯅꯪꯁꯨ"꯫ ꯄꯥꯊꯧꯅ "ꯐꯔꯦꯁꯦ, ꯃꯤ ꯊꯕꯛ ꯁꯨꯕ ꯍꯧꯅꯈ꯭ꯔꯦ, ꯑꯩꯈꯣꯏ ꯑꯅꯤꯁꯨ ꯌꯥꯎꯔꯁꯤ ꯂꯥꯛꯑꯣ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯤꯡꯂꯦꯟꯒ ꯄꯥꯊꯧꯒꯁꯨ ꯊꯕꯛ ꯁꯨꯕ ꯑꯃꯨꯛ ꯀꯨꯝꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯇꯝꯁꯨ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯆꯤꯡꯂꯦꯟꯁꯨ ꯂꯤꯛꯂꯥꯏꯒ ꯍꯥꯏꯅ ꯁꯤꯡꯅꯗꯨꯅ ꯂꯨꯍꯣꯡꯈ꯭ꯔꯦ꯫ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡ ꯃꯇꯝ ꯈꯔꯁꯨ ꯍꯧꯈ꯭ꯔꯦ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯆꯤꯡꯂꯦꯟ ꯂꯤꯛꯂꯥꯏꯒ ꯃꯈꯣꯏ ꯑꯅꯤ ꯏꯪꯈꯣꯜꯒꯤ ꯊꯕꯛ ꯁꯨꯃꯤꯟꯅꯔꯤꯉꯩ ꯂꯤꯛꯂꯥꯏꯗꯨ ꯃꯆꯤꯟ ꯈꯨꯝꯂꯒ ꯅꯥꯀꯜ ꯑꯃꯗ ꯆꯦꯟꯊꯣꯛꯈꯤ꯫ ꯃꯗꯨ ꯎꯕꯗ ꯆꯤꯡꯂꯦꯟ ꯏꯄꯥ ꯄꯥꯈꯠꯅ ꯂꯤꯛꯂꯥꯏꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ꯫ ꯆꯤꯡꯂꯦꯟꯅ "ꯍꯥꯏ, ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ"꯫ ꯂꯤꯛꯂꯥꯏꯅ "ꯇꯥꯃꯣ, ꯏꯁꯥꯁꯦ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯦ, ꯊꯨꯛ ꯊꯨꯛ ꯂꯥꯎꯋꯦ, ꯑꯣꯅꯤꯡ ꯑꯣꯅꯤꯡꯁꯨ ꯇꯧꯏ"꯫ ꯆꯤꯡꯂꯦꯟꯅ "ꯀꯔꯤ ꯀꯔꯤ ꯆꯥꯁꯤꯜꯂꯨꯔꯒꯦ ꯅꯪꯕꯣ"꯫ ꯂꯤꯛꯂꯥꯏꯅ "ꯀꯩꯁꯨꯝ ꯆꯥꯗꯤꯌꯦ"꯫ ꯆꯤꯡꯂꯦꯟ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯍꯥꯏꯔꯛꯏ꯫ "ꯍꯩꯁ, ꯑꯗꯨꯗꯤ ꯅꯪꯒꯤꯁꯦ ꯑꯃꯗꯣ ꯃꯥꯜꯂꯤꯀꯣ"꯫ ꯂꯤꯛꯂꯥꯏꯅ "ꯑꯁ ꯇꯥꯃꯣ ꯁꯤꯗꯤꯕ"꯫ ꯆꯤꯡꯂꯦꯟꯅ "ꯆꯠꯂꯣ, ꯅꯐꯤ ꯍꯣꯡꯉꯁꯨ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯂꯒ ꯌꯦꯡꯊꯣꯛꯎꯁꯤ"꯫ ꯂꯤꯛꯂꯥꯏꯅ "ꯌꯨꯝ ꯃꯤ ꯀꯅꯥꯝ ꯂꯩꯇ꯭ꯔꯤꯁꯤꯗꯤ ꯇꯥꯃꯣ, ꯅꯨꯡꯉꯥꯏꯔꯣꯏꯌꯦ, ꯍꯣꯔꯦꯟ ꯑꯣꯏꯅ ꯆꯠꯁꯤ"꯫ ꯆꯤꯡꯂꯦꯟꯅ "ꯌꯥꯅꯤꯁꯦ, ꯏꯃꯥꯒ ꯄꯥꯕꯨꯡꯒꯁꯨ ꯍꯜꯂꯛꯑꯅꯤ, ꯆꯠꯂꯣ, ꯂꯣꯏꯁꯤꯜꯂꯨꯆꯣ ꯆꯠꯂꯣꯕ"꯫ ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯆꯤꯡꯂꯦꯟꯒ ꯂꯤꯛꯂꯥꯏꯒꯗꯨ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯂꯒ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯆꯤꯡꯂꯦꯟꯅ ꯈꯜꯂꯝꯕꯗꯨꯃꯛ ꯆꯨꯝꯂꯦ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯍꯔꯥꯎ ꯍꯔꯥꯎ ꯃꯌꯨꯝꯗ ꯍꯜꯂꯛꯏ꯫ ꯃꯌꯨꯝ ꯌꯧꯔꯕ ꯇꯨꯡ ꯏꯃꯨꯡꯗ ꯆꯪꯂꯛꯄꯗ ꯆꯤꯡꯂꯦꯟꯒꯤ ꯃꯄꯥ ꯆꯥꯎꯕꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ "ꯍꯥꯏ, ꯅꯈꯣꯏ ꯑꯅꯤꯕꯨ ꯀꯗꯥꯏꯗ ꯆꯠꯂꯨꯕꯅꯣꯅꯦ"꯫ ꯆꯤꯡꯂꯦꯟ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯃꯄꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ "ꯄꯥꯕꯨꯡ, ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯂꯨꯕꯅꯤ"꯫ ꯆꯥꯎꯕꯅ "ꯑꯣ ꯐꯔꯦ ꯐꯔꯦ, ꯑꯗꯨꯒ ꯀꯩꯅꯣ ꯅꯪꯅ ꯃꯣꯃꯣꯟꯒ ꯅꯣꯛꯇꯅ ꯇꯧꯔꯤꯗꯨꯅ"꯫ ꯆꯤꯡꯂꯦꯟꯅ "ꯑꯗꯨꯕꯨꯔꯣ ꯄꯥꯕꯨꯡ, ꯄꯥꯕꯨꯡꯁꯦ ꯅꯁꯨ ꯎꯕ ꯐꯪꯂꯅꯤꯌꯦ"꯫ ꯆꯥꯎꯕ ꯍꯔꯥꯎꯅ "ꯍꯥꯏ, ꯏꯄꯥꯒꯤ ꯏꯕꯨꯡꯉꯣ, ꯅꯪꯅ ꯍꯥꯏꯔꯤꯁꯤꯕꯨ ꯑꯁꯦꯡꯕꯔꯅꯦꯍꯦ"꯫ ꯆꯤꯡꯂꯦꯟꯅ "ꯍꯣꯏ ꯄꯥꯕꯨꯡ, ꯑꯁꯦꯡꯕꯅꯤ"꯫ ꯆꯥꯎꯕꯅ "ꯍꯥ, ꯀꯔꯤ ꯑꯁꯦꯡꯕꯅꯤ ꯍꯥꯏꯕ? ꯍꯥꯏ ꯃꯃꯥ, ꯇꯥꯔꯤꯕ꯭ꯔꯥꯅꯦ ꯅꯪꯕꯨ, ꯊꯣꯛꯂꯛꯎ ꯂꯥꯎꯅꯦꯍꯦ"꯫ ꯆꯥꯎꯕ ꯃꯁꯨ ꯎꯕ ꯐꯪꯂꯅꯤ ꯈꯟꯕꯗ ꯍꯔꯥꯎꯕꯅ ꯂꯣꯏꯔꯦ꯫ ꯂꯤꯛꯂꯥꯏꯗꯤ ꯏꯀꯥꯏꯔꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩ꯫ ꯂꯩꯃꯍꯜ ꯏꯃꯨꯡꯗꯒꯤ ꯄꯔꯞ ꯄꯔꯞ ꯊꯣꯛꯂꯛꯑꯒ "ꯑꯦ, ꯀꯔꯤꯅꯣ ꯇꯧꯕꯤꯔꯤꯁꯤꯅ? ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯅꯃꯧꯒ ꯅꯆꯥꯒꯤ ꯃꯃꯥꯡꯁꯤꯗ ꯖꯒꯣꯏ ꯁꯥꯗꯅ ꯆꯣꯡꯕꯤꯔꯝꯃꯤꯁꯤꯕꯣ ꯀꯔꯤ ꯇꯧꯔꯒꯦ"꯫ ꯆꯥꯎꯕꯅ "ꯍꯥꯏ, ꯅꯪꯁꯨ ꯄꯥꯎꯁꯤ ꯇꯥꯔꯗꯤ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯆꯣꯡꯒꯦ ꯍꯥꯏꯔꯛꯀꯅꯤꯅꯦ"꯫ ꯂꯩꯃꯍꯜꯅ "ꯍꯣ ꯑꯗꯨꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕ, ꯍꯥꯏꯗꯤ ꯃꯊꯟꯇ ꯄꯪꯍꯥꯗ ꯍꯔꯥꯎꯏ"꯫ ꯆꯥꯎꯕꯅ "ꯍꯥꯏ, ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯗ ꯃꯤꯅꯧ ꯑꯃ ꯂꯥꯛꯀꯗꯧꯔꯤꯅꯦꯍꯦ, ꯃꯤꯁꯤꯡ ꯍꯦꯜꯂꯛꯀꯗꯧꯔꯦꯅꯦ"꯫ ꯂꯩꯃꯍꯜꯅ "ꯍꯩꯃꯥ, ꯑꯗꯨ ꯀꯩꯗꯧꯔꯒꯦ, ꯃꯤ ꯂꯥꯛꯀꯅꯤ ꯍꯥꯏꯔꯒ ꯃꯈꯣꯏ ꯄꯥꯕꯨꯡꯅ ꯑꯁꯨꯛ ꯌꯥꯝꯅ ꯍꯔꯥꯎꯕꯤꯔꯤꯁꯤꯅ? ꯅꯠꯇꯦ, ꯀꯅꯥꯅꯣ ꯂꯥꯛꯀꯗꯧꯔꯤꯁꯤꯅ, ꯏꯕꯨꯡꯉꯣꯒꯤ ꯃꯃꯥꯟꯅꯕꯔꯣ"꯫ ꯆꯥꯎꯕꯅ "ꯏꯍꯦ, ꯃꯁꯤꯗꯤ ꯕꯨꯙꯨꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯍꯦꯛ ꯇꯧꯔꯗꯅ"꯫ "ꯑꯩꯅ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯏꯁꯨ ꯂꯥꯛꯀꯗꯧꯔꯦ ꯍꯥꯏꯕꯅꯤꯅꯦ, ꯏꯁꯨ ꯎꯔꯅꯤ ꯍꯥꯏꯕꯅꯤꯅꯦ"꯫ ꯂꯩꯃꯍꯜꯅ "ꯀꯔꯤ ꯍꯥꯏꯕ ꯃꯈꯣꯏ ꯄꯥꯕꯨꯡ, ꯏꯁꯨ ꯎꯕ ꯐꯪꯂꯅꯤ ꯍꯥꯏꯕ? ꯑꯁ, ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯖꯔꯦꯗ"꯫ ꯆꯥꯎꯕꯅ "ꯌꯥꯝ ꯅꯨꯡꯉꯥꯏꯔꯛꯈꯤꯅꯤ ꯅꯪ,
ꯉꯁꯥꯏ ꯃꯈꯩꯅ ꯁꯣꯅꯣ ꯆꯨꯔꯒ ꯂꯩꯔꯒ ꯍꯧꯖꯤꯛꯇ ꯒ꯭ꯌꯥꯟ ꯇꯥꯔꯛꯑꯒ ꯍꯔꯥꯎꯔꯤꯅꯤꯅꯦ꯫ ꯂꯩꯃꯍꯜꯅ ꯍꯣ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯒꯕꯨ ꯀꯃꯥꯏ ꯍꯔꯥꯎꯗꯧꯔꯤꯒꯦ? ꯆꯥꯎꯕ ꯃꯆꯥꯒ ꯃꯃꯧꯒꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯏ, ꯍꯥꯏ ꯏꯕꯨꯡꯉꯣ ꯉꯁꯤꯗꯤ ꯉꯥ ꯆꯥꯁꯤ, ꯏꯄꯥ ꯉꯥ ꯂꯩꯔꯨꯈꯤ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯥꯎꯕꯁꯨ ꯉꯥ ꯂꯩꯕ ꯆꯠꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯇꯝꯗꯨ ꯍꯧꯈꯤꯕꯅ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯏꯁꯤꯡ ꯆꯥꯔꯕ ꯃꯇꯨꯡ ꯇꯨꯝꯅ ꯍꯤꯞꯅꯈ꯭ꯔꯦ꯫ ꯂꯤꯛꯂꯥꯏ ꯑꯁꯨꯝ ꯇꯨꯝꯂꯤꯉꯩ ꯃꯥꯒꯤ ꯃꯃꯪꯗ ꯃꯐꯝ ꯈꯪꯗꯕ ꯌꯥꯝꯅ ꯁꯨꯛꯄ ꯌꯥꯝꯅꯁꯨ ꯃꯝꯕ ꯖꯒꯥ ꯑꯃꯗ ꯆꯠꯂꯝꯃꯤ꯫ ꯈꯔ ꯆꯠꯄꯒ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯃꯨꯁꯤꯟ ꯃꯨꯕ ꯑꯃꯨꯕ ꯐꯤꯅ ꯀꯨꯞꯄ ꯏꯁꯥꯏꯐꯨ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯂꯤꯛꯂꯥꯏ ꯏꯁꯥꯏꯐꯨ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ, ꯑꯗꯨꯒ ꯑꯃꯨꯕ ꯐꯤꯅ ꯈꯨꯝꯂꯤꯕꯗꯨ ꯍꯥꯏꯗꯣꯛꯂꯒ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯏꯁꯥꯏꯐꯨ ꯃꯅꯨꯡ ꯑꯗꯨꯗꯒꯤ ꯑꯃꯨꯕ ꯃꯩꯈꯨ ꯆꯕꯨꯟ ꯑꯃ ꯈꯪꯄꯥꯏ ꯄꯥꯏꯊꯣꯔꯛꯏ꯫ ꯂꯤꯛꯂꯥꯏ ꯇꯨꯝꯂꯝꯕꯗꯒꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯗꯨꯅ ꯀꯟꯅ ꯂꯥꯎꯔꯒ ꯂꯣꯡꯅ ꯍꯧꯒꯠꯂꯛꯏ꯫ ꯆꯤꯡꯂꯦꯟꯁꯨ ꯂꯤꯛꯂꯥꯏꯅ ꯂꯥꯎꯕꯗꯨ ꯇꯥꯔꯗꯨꯅ ꯑꯐꯤꯡ ꯑꯐꯥꯏ ꯑꯣꯏꯅ ꯍꯧꯒꯠꯂꯛꯏ, ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯀꯩꯗꯧꯔꯒꯦ ꯅꯪꯅ ꯑꯗꯨ ꯀꯟꯅ ꯂꯥꯎꯔꯤꯗꯨꯅ? ꯂꯤꯛꯂꯥꯏ ꯈꯣꯟꯖꯦꯜ ꯅꯤꯛꯂꯒ, ꯇꯥꯃꯣ ꯑꯩꯒꯤ ꯃꯪꯗ ꯏꯁꯥꯏꯐꯨ ꯑꯃ ꯎꯔꯝꯃꯤ, ꯑꯗꯨꯒ ꯑꯩꯅ ꯃꯈꯨꯝꯗꯣ ꯍꯥꯏꯗꯣꯛꯂꯨꯕ ꯃꯇꯝꯗꯗꯤ ꯑꯃꯨꯕ ꯃꯩꯈꯨ ꯆꯕꯨꯟ ꯑꯃ ꯄꯥꯏꯊꯣꯔꯛꯏ, ꯑꯩ ꯌꯥꯝꯅ ꯀꯤꯌꯦ ꯇꯥꯃꯣ꯫ ꯑꯁꯤ ꯍꯥꯏꯔꯒ ꯂꯤꯛꯂꯥꯏꯗꯨ ꯀꯞꯄꯤ꯫ ꯆꯤꯡꯂꯦꯟ ꯂꯤꯛꯂꯥꯏꯕꯨ ꯀꯣꯟꯁꯤꯟꯕꯤꯔꯒ, ꯐꯔꯦꯁꯦ ꯑꯗꯨꯒꯤ ꯑꯣꯏꯔꯦ, ꯃꯪ ꯍꯥꯏꯕꯁꯤꯗꯤ ꯃꯪꯅꯤꯗꯅ, ꯀꯔꯤꯒꯤ ꯀꯤꯔꯤꯅꯣ ꯇꯥꯃꯣ ꯂꯩꯔꯤꯁꯤꯗꯤ, ꯀꯞꯀꯅꯨꯁꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯊꯦꯝꯖꯤꯜꯂꯤ꯫ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯆꯥꯎꯕ ꯃꯈꯣꯏꯒꯤ ꯀꯥꯗꯒꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯍꯥꯏ ꯏꯕꯨꯡꯉꯣ ꯅꯈꯣꯏꯕꯨ ꯀꯔꯤ ꯇꯧꯔꯒꯦꯅꯦꯍꯦ? ꯆꯤꯡꯂꯦꯟꯅ, ꯀꯔꯤꯁꯨ ꯇꯧꯗꯦ ꯄꯥꯕꯨꯡ, ꯂꯤꯛꯂꯥꯏꯁꯦ ꯃꯃꯪꯗ ꯀꯔꯤ ꯀꯔꯤꯅꯣ ꯎꯏꯌꯦꯅ꯫ ꯆꯥꯎꯕꯅ, ꯑꯣ ꯐꯔꯦ ꯐꯔꯦ, ꯀꯔꯤꯁꯨ ꯇꯧꯔꯣꯏꯗ ꯃꯀꯨꯃꯪ ꯑꯣꯏꯔꯝꯒꯅꯤ, ꯃꯣꯟꯗꯣ ꯃꯅꯝ ꯅꯝꯊꯣꯛꯂꯒ ꯇꯨꯝꯍꯜꯂꯨ꯫ ꯆꯤꯡꯂꯦꯟꯅ, ꯍꯣꯏ ꯄꯥꯕꯨꯡ꯫ ꯑꯁꯨꯝꯅ ꯑꯍꯤꯡꯗꯨꯁꯨ ꯍꯧꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ꯫ ꯂꯤꯛꯂꯥꯏ ꯌꯥꯍꯧ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯜꯂꯤ꯫ ꯆꯤꯡꯂꯦꯟꯒ ꯆꯥꯎꯕꯒꯁꯨ ꯂꯧꯕꯨꯛꯇ ꯀꯨꯝꯈ꯭ꯔꯦ꯫ ꯂꯤꯛꯂꯥꯏ ꯏꯃꯨꯡꯒꯤ ꯊꯕꯛ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯒ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯇꯨꯅ ꯆꯥꯛ ꯊꯣꯡꯕ ꯍꯧꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯂꯩꯃꯍꯜꯁꯨ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯏ꯫ ꯂꯩꯃꯍꯜꯅ, ꯍꯥꯏ ꯏꯕꯦꯝꯃ ꯅꯪꯕꯨ ꯀꯔꯤ ꯊꯣꯡꯂꯒꯦꯅꯦ? ꯂꯤꯛꯂꯥꯏꯅ, ꯏꯃꯥ ꯍꯪꯒꯥꯝꯒ ꯉꯥꯒ ꯊꯣꯡꯒꯦ ꯇꯧꯔꯤꯌꯦ, ꯑꯗꯨꯒ ꯍꯋꯥꯏ ꯑꯁꯥꯡꯕꯤꯁꯦ ꯀꯥꯡꯉꯧ ꯑꯃ ꯉꯧꯔꯒꯦ ꯇꯧꯕꯅꯤ꯫ ꯂꯩꯃꯍꯜꯅ, ꯍꯣ ꯐꯔꯦ ꯐꯔꯦ, ꯀꯥꯡꯉꯧꯗꯣ ꯏꯃꯥ ꯉꯧꯕꯤꯔꯛꯑꯒꯦ, ꯉꯁꯤꯗꯤ ꯏꯕꯨꯡꯉꯣꯒ ꯅꯄꯥꯕꯨꯡꯒꯁꯨ ꯆꯥꯛꯇꯣ ꯑꯥꯗ ꯄꯨꯔꯛꯑꯣ ꯊꯕꯛ ꯌꯥꯝꯃꯤ, ꯀꯥꯔꯛꯄ ꯐꯔꯛ ꯇꯥꯔꯅꯤ ꯍꯥꯏꯔꯝꯕꯅꯤ꯫ ꯂꯤꯛꯂꯥꯏꯅ, ꯍꯣꯏ ꯏꯃꯥ, ꯇꯥꯃꯣꯅꯁꯨ ꯉꯔꯥꯡ ꯍꯥꯏꯔꯝꯃꯤ꯫ ꯂꯩꯃꯍꯜꯅ, ꯑꯗꯨꯅꯤ ꯏꯃꯥꯁꯨ ꯆꯥꯛ ꯊꯤꯟꯕ ꯆꯠꯄ ꯑꯣꯏꯅ ꯊꯕꯛꯇꯣ ꯉꯥꯏꯍꯥꯛ ꯌꯥꯎꯔꯝꯒꯦ ꯇꯧꯕꯅꯤ꯫ ꯂꯤꯛꯂꯥꯏꯅ, ꯍꯣꯏ ꯏꯃꯥ, ꯑꯗꯣ ꯏꯃꯥ ꯑꯩꯁꯨ ꯂꯥꯛꯀꯦ꯫ ꯂꯩꯃꯍꯜꯅ, ꯍꯥꯏ ꯌꯥꯗꯦ ꯌꯥꯗꯦ, ꯌꯨꯝꯗ ꯒ꯭ꯌꯥꯟ ꯇꯥꯅ ꯂꯩꯔꯝꯃꯨ, ꯅꯠꯇꯦ ꯅꯪꯕꯨ ꯅꯊꯟꯇ ꯂꯩꯍꯧꯕ ꯀꯤ ꯍꯥꯏꯔꯣ? ꯂꯤꯛꯂꯥꯏꯅ, ꯍꯣꯏ ꯏꯃꯥ ꯑꯗꯨꯒꯤ ꯅꯠꯇꯦꯗ, ꯁꯨꯝ ꯆꯠꯅꯤꯡꯇꯧꯕꯅꯤ꯫ ꯂꯩꯃꯍꯜꯅ, ꯑꯣ ꯐꯔꯦ ꯐꯔꯦ, ꯑꯗꯨꯕꯨ ꯑꯣꯏꯔꯗꯤ ꯏꯃꯥꯒ ꯀꯣꯟꯅ ꯆꯠꯂ ꯂꯣꯏꯔꯦꯗꯅ, ꯏꯃꯥꯁꯨ ꯀꯨꯏꯅ ꯂꯩꯔꯛꯀꯗꯕ ꯅꯠꯇꯦꯗ, ꯊꯨꯅ ꯂꯥꯛꯀꯅꯤ꯫ ꯑꯁꯨꯝꯅ ꯃꯅꯤ ꯃꯃꯧꯗꯨ ꯋꯥꯔꯤ ꯁꯥꯟꯅ ꯁꯥꯟꯅꯅ ꯆꯥꯛ ꯊꯣꯡꯂꯛꯄꯗꯨꯅ ꯆꯥꯛꯁꯨ ꯂꯣꯏꯔꯦ꯫ ꯃꯁꯤꯗꯒꯤ ꯂꯤꯛꯂꯥꯏꯗꯨ ꯇꯤꯐꯤꯟ ꯑꯃꯗ ꯃꯄꯨꯔꯣꯏꯕꯒ ꯃꯀꯨꯒꯒꯤ ꯆꯥꯛ ꯈꯥꯏꯗꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯃꯅꯦꯝꯒ ꯃꯥꯒꯒꯤ ꯑꯃꯨꯛ ꯊꯤꯔꯒ ꯆꯥꯛꯇꯨ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯦ꯫ ꯆꯥꯛ ꯏꯁꯤꯡ ꯇꯣꯛꯂꯕ ꯃꯇꯨꯡ ꯂꯩꯃꯍꯜꯁꯨ ꯂꯧꯕꯨꯛꯇ ꯆꯠꯈ꯭ꯔꯦ꯫ ꯂꯤꯛꯂꯥꯏꯁꯨ ꯂꯨꯈꯥꯛ ꯆꯒꯨꯝꯁꯤꯡꯗꯨ ꯂꯣꯏꯁꯤꯜꯂꯒ ꯀꯣꯜꯂꯤꯛ ꯐꯦꯡꯅꯕꯒꯤꯗꯃꯛ ꯃꯅꯤꯡꯗ ꯊꯣꯛꯂꯛꯏ꯫ ꯂꯤꯛꯂꯥꯏ ꯀꯣꯜꯂꯤꯛ ꯑꯁꯨꯝ ꯐꯦꯡꯂꯤꯉꯩ ꯃꯥꯒꯤ ꯇꯨꯡꯗ ꯃꯤ ꯑꯃ ꯆꯪꯂꯛꯄꯒꯤ ꯁꯥꯎꯝ ꯑꯃ ꯐꯪꯂꯛꯏ꯫ ꯁꯥꯎꯝ ꯑꯗꯨ ꯐꯪꯕꯗ ꯂꯤꯛꯂꯥꯏꯗꯨ ꯃꯅꯤꯡꯗ ꯃꯃꯥꯏ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯏ, ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯃꯗꯨ ꯎꯕꯗ ꯂꯤꯛꯂꯥꯏ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯜꯂꯤ, ꯀꯅꯥꯅꯣꯅꯤ ꯍꯧꯖꯤꯛꯇ ꯑꯩꯒꯤ ꯇꯨꯡꯗ ꯃꯤ ꯑꯃ ꯆꯪꯂꯛꯈꯤꯕꯗꯨꯕꯣ? ꯑꯩꯒꯤ ꯋꯥꯈꯜꯅ ꯑꯣꯏꯔꯤꯖꯥꯠꯂꯥꯅꯦ? ꯋꯥꯈꯜꯅꯗꯤ ꯃꯥꯟꯗꯦꯗ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯀꯣꯏꯕ ꯑꯗꯨꯗ ꯀꯣꯏꯅ ꯌꯦꯡꯉꯤ, ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯎꯗꯕꯗꯨꯗ ꯋꯥꯈꯜꯅ ꯑꯣꯏꯔꯝꯂꯅꯤ ꯈꯜꯂꯗꯨꯅ ꯀꯣꯜꯂꯤꯛꯇꯨ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯐꯦꯡꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯀꯣꯜꯂꯤꯛ ꯐꯦꯡꯕꯁꯨ ꯂꯣꯏꯔꯗꯨꯅ ꯏꯃꯨꯡꯗ ꯆꯪꯂꯛꯇꯨꯅ
ꯆꯥꯛꯈꯨꯝꯗ ꯀꯣꯜꯂꯤꯛꯇꯨ ꯊꯝꯂꯝꯂꯕ ꯃꯇꯨꯡ ꯂꯝꯌꯥꯏ ꯀꯥꯗ ꯂꯥꯛꯇꯨꯅ ꯇꯤꯚꯤ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯃꯈꯣꯏꯒꯤ ꯀꯥꯗ ꯃꯤ ꯑꯃ ꯆꯪꯈꯤꯕꯗꯨ ꯍꯥꯏꯐꯦꯠ ꯎꯍꯧꯋꯤ꯫ ꯃꯗꯨ ꯎꯕꯗ ꯂꯤꯛꯂꯥꯏꯗꯨ ꯇꯤꯚꯤ ꯌꯦꯡꯂꯝꯕꯗꯒꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯀꯅꯥꯅꯣ ꯀꯥꯗ ꯆꯪꯂꯤꯗꯨꯕꯣ? ꯏꯃꯥꯔꯣ? ꯏꯃꯥ, ꯏꯃꯥ!" ꯂꯤꯛꯂꯥꯏꯅ ꯀꯧꯔꯤꯕꯗꯨ ꯀꯅꯥꯁꯨ ꯈꯨꯝꯂꯛꯑꯝꯗꯦ꯫ ꯂꯤꯛꯂꯥꯏ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯜꯂꯤ, "ꯀꯅꯥꯅꯣꯅꯤ ꯍꯧꯖꯤꯛꯇ ꯀꯥꯗ ꯆꯪꯈ꯭ꯔꯤꯗꯨꯕꯣ? ꯏꯃꯥ ꯑꯣꯏꯔꯕ ꯖꯥꯠꯂꯥꯅꯤ? ꯏꯃꯥ ꯑꯣꯏꯔꯗꯤ ꯑꯩꯅ ꯀꯧꯕꯗ ꯈꯨꯝꯂꯛꯀꯅꯤꯗ." ꯑꯁꯤ ꯈꯟꯅ ꯈꯟꯅ ꯂꯤꯛꯂꯥꯏꯗꯨ ꯃꯈꯣꯏꯒꯤ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯌꯦꯡꯉꯤ, ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇꯗꯤ ꯂꯩꯔꯝꯗꯦ꯫ ꯂꯤꯛꯂꯥꯏ ꯃꯁꯥꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ ꯂꯤꯛꯂꯥꯏꯅ, "ꯀꯔꯤꯅꯣꯅꯦ ꯉꯁꯤ ꯑꯩꯉꯣꯟꯗ ꯇꯧꯔꯤꯕ ꯊꯣꯛꯏꯕꯁꯤꯡꯁꯤꯕꯣ? ꯑꯩꯒꯤ ꯋꯥꯈꯜꯅꯗꯤ ꯅꯠꯇ꯭ꯔꯤꯁꯦ꯫ ꯐꯔꯦ, ꯍꯣꯔꯦꯟ ꯇꯥꯃꯣ ꯂꯥꯛꯑꯒ ꯇꯥꯃꯣꯗ ꯍꯥꯏꯔꯒꯦ." ꯑꯁꯤ ꯈꯟꯗꯨꯅ ꯂꯤꯛꯂꯥꯏꯗꯨ ꯇꯤꯚꯤ ꯀꯥꯗ ꯑꯃꯨꯛ ꯆꯪꯂꯛꯏ꯫ ꯑꯗꯨꯝꯅ ꯆꯪꯂꯛꯄꯗꯗꯤ ꯌꯥꯝꯅ ꯉꯛꯄ ꯊꯧꯗꯣꯛ ꯑꯃ ꯊꯦꯡꯅꯔꯦ꯫ ꯉꯁꯥꯏ ꯃꯥꯅ ꯌꯦꯡꯂꯝꯕ ꯐꯤꯂꯝ ꯑꯗꯨ ꯅꯠꯇꯕ ꯑꯇꯣꯞꯄ ꯚꯨꯠꯀꯤ ꯐꯤꯂꯝ ꯑꯃ ꯀꯥꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯂꯤꯛꯂꯥꯏꯗꯨ ꯉꯛꯄꯅ ꯂꯣꯏꯔꯦ, ꯃꯁꯥꯗꯁꯨ ꯑꯀꯤꯕ ꯐꯥꯎꯕ ꯍꯧꯔꯛꯏ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯏꯃꯨꯡꯗ ꯂꯩꯕꯗꯨ ꯑꯁꯨꯝ ꯍꯩꯅꯔꯛꯇꯕꯗꯒꯤ ꯃꯄꯥꯟꯗ ꯂꯩꯔꯨꯒꯦ ꯈꯜꯂꯗꯨꯅ ꯇꯤꯚꯤꯗꯨ ꯃꯨꯊꯠꯂꯝꯂꯒ ꯊꯣꯛꯂꯛꯏ꯫ ꯈꯣꯡꯊꯥꯡ ꯈꯔ ꯊꯥꯡꯕꯒ ꯆꯥꯛꯈꯨꯝꯂꯣꯝꯗ ꯀꯣꯜꯂꯤꯛ ꯇꯥꯈꯤꯕꯒꯤ ꯑꯍꯧꯕ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯏ꯫ ꯃꯈꯣꯜꯗꯨ ꯇꯥꯕꯗ ꯂꯤꯛꯂꯥꯏ ꯆꯥꯛꯈꯨꯝꯗ ꯄꯔꯞ ꯄꯔꯞ ꯆꯪꯂꯛꯇꯨꯅ ꯌꯦꯡꯉꯤ, ꯑꯗꯨꯕꯨ ꯀꯣꯜꯂꯤꯛꯇꯤ ꯑꯃꯠꯇ ꯇꯥꯔꯝꯗꯦ꯫ ꯂꯤꯛꯂꯥꯏ ꯍꯟꯗꯛꯇꯤ ꯑꯀꯤꯕ ꯍꯦꯜꯂꯛꯄꯗꯒꯤ ꯈꯣꯡꯂꯩ ꯊꯨꯅ ꯃꯄꯥꯟꯗ ꯆꯦꯟꯊꯣꯔꯛꯏ꯫ ꯑꯗꯨꯝꯅ ꯂꯤꯛꯂꯥꯏꯅ ꯍꯥꯊꯨ ꯍꯥꯊꯨ ꯆꯦꯟꯊꯣꯔꯛꯄꯗ ꯊꯣꯡꯖꯤꯟꯄꯥꯟꯗ ꯂꯩꯃꯍꯜꯒ ꯊꯦꯡꯅꯩ꯫ ꯃꯃꯧꯒꯤ ꯏꯄꯥ ꯄꯥꯈꯠꯄ ꯃꯇꯧꯗꯨ ꯎꯔꯒ ꯂꯩꯃꯍꯜ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯍꯥꯏ ꯏꯕꯦꯝꯃ, ꯀꯩꯗꯧꯔꯒꯦꯅꯦ ꯅꯪꯕꯣ? ꯅꯁꯥꯗꯨꯕꯨ ꯏꯄꯥ ꯄꯥꯈꯠꯂꯤꯗꯣ?" ꯂꯤꯛꯂꯥꯏꯅ, "ꯀꯩꯁꯨ ꯇꯧꯗꯦ ꯏꯃꯥ꯫ ꯑꯗꯣ ꯏꯃꯥ, ꯏꯃꯥꯕꯨ ꯂꯥꯛꯄ ꯀꯌꯥꯝ ꯀꯨꯏꯔꯒꯦ?" ꯂꯩꯃꯍꯜꯅ, "ꯏꯃꯥꯕꯨꯗꯤ ꯍꯜꯂꯛꯄꯗ ꯉꯥꯏꯔꯤꯅꯦ꯫ ꯑꯗꯨ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦꯕ? ꯏꯃꯥꯗ ꯁꯦꯡꯅ ꯍꯥꯏꯌꯨꯁꯤ." ꯂꯤꯛꯂꯥꯏ ꯃꯥꯅ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯊꯦꯡꯅꯈꯤꯕ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯒꯤ ꯋꯥꯔꯤ ꯈꯨꯗꯤꯡꯃꯛ ꯂꯩꯃꯍꯜꯗ ꯄꯨꯟꯅ ꯂꯤꯔꯛꯏ꯫ ꯂꯩꯃꯍꯜ ꯃꯃꯧꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯁꯥꯗ ꯀꯔꯤꯒꯨꯝꯕ ꯆꯤꯡꯅꯕ ꯈꯔꯗꯤ ꯐꯥꯎꯏ, ꯑꯗꯨꯕꯨ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯐꯔꯦꯁꯦ ꯐꯔꯦꯁꯦ, ꯅꯪꯒꯤ ꯋꯥꯈꯜꯅ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ꯫ ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯏꯃꯥꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯁꯤ." ꯂꯤꯛꯂꯥꯏꯁꯨ ꯑꯀꯤꯕ ꯈꯔꯗꯤ ꯐꯥꯎꯏ, ꯑꯗꯨꯕꯨ ꯋꯥꯗꯤ ꯃꯈꯥ ꯇꯥꯗ꯭ꯔꯦ꯫ ꯍꯣꯏ ꯍꯥꯏꯗꯨꯅ ꯃꯥꯁꯨ ꯂꯩꯃꯍꯜꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯂꯤꯛꯂꯥꯏ ꯉꯔꯥꯡꯒꯤ ꯃꯇꯧꯒꯨꯝ ꯃꯃꯪꯗ ꯏꯁꯥꯏꯐꯨ ꯑꯗꯨ ꯉꯁꯤꯁꯨ ꯑꯃꯨꯛ ꯎꯏ꯫ ꯂꯤꯛꯂꯥꯏ ꯃꯥꯅ ꯂꯩꯔꯤꯕ ꯃꯐꯝꯗꯨ ꯀꯗꯥꯏꯗꯅꯣ ꯍꯥꯏꯕ ꯈꯪꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯩ, ꯑꯗꯨꯕꯨ ꯉꯝꯂꯝꯗꯦ꯫ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯃꯥꯒꯤ ꯇꯨꯡꯗꯒꯤ ꯌꯥꯝꯅ ꯍꯩꯅꯗꯕ ꯈꯣꯟꯖꯦꯜ ꯑꯃꯈꯛꯅ ꯁꯣꯟꯊꯥꯡꯅꯅ ꯃꯍꯥꯛꯄꯨ ꯀꯧꯔꯛꯏ꯫ ꯂꯤꯛꯂꯥꯏ ꯃꯁꯥꯗꯨ ꯀꯤꯅ ꯀꯤꯅ ꯃꯅꯤꯡꯗ ꯃꯃꯥꯏꯗꯨ ꯂꯩꯊꯣꯛꯂꯒ ꯌꯦꯡꯂꯛꯄ ꯃꯇꯝꯗꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯏ ꯃꯄꯥ ꯆꯞ ꯆꯥꯅ ꯃꯁꯛ ꯃꯑꯣꯡ ꯈꯪꯗ꯭ꯔꯕ ꯃꯃꯤꯠꯇꯨꯅ ꯏꯔꯪ ꯂꯪꯕ ꯁꯛꯇꯝ ꯑꯃꯈꯛ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯂꯤꯛꯂꯥꯏ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯃꯤꯀꯞ ꯊꯣꯛꯂꯛꯏ꯫ ꯃꯁꯥ ꯄꯨꯝꯕꯁꯨ ꯍꯨꯃꯥꯡ ꯉꯥꯛꯇ ꯉꯥꯏꯔꯝꯃꯤ꯫ ꯂꯤꯛꯂꯥꯏ ꯃꯥꯒꯤ ꯅꯥꯀꯟꯗ ꯇꯨꯝꯂꯤꯕ ꯃꯄꯨꯔꯣꯏꯕꯗ ꯌꯦꯡꯂꯛꯏ, ꯑꯗꯨꯕꯨ ꯆꯤꯡꯂꯦꯟꯗꯤ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯂꯤ꯫ ꯃꯁꯤꯗꯒꯤ ꯇꯦꯕꯜꯗ ꯂꯩꯔꯤꯕ ꯏꯁꯤꯡꯗꯨ ꯂꯧꯔꯒ ꯈꯔ ꯊꯛꯏ꯫ ꯏꯁꯤꯡ ꯊꯛꯄ ꯂꯣꯏꯕꯒ ꯇꯨꯝꯊꯒꯦ ꯇꯧꯔꯛꯄ ꯃꯇꯝꯗꯅꯤ ꯀꯥꯒꯤ ꯄꯥꯜꯂꯤꯕ ꯊꯣꯡꯅꯥꯎ ꯑꯗꯨꯗ ꯀꯣꯛ ꯀꯣꯛ ꯊꯤꯜꯂꯛꯏ꯫ ꯃꯈꯣꯜꯗꯨ ꯇꯥꯕꯗ ꯂꯤꯛꯂꯥꯏ ꯊꯣꯡꯅꯥꯎ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯌꯦꯡꯂꯛꯏ꯫ ꯃꯁꯥꯗꯁꯨ ꯑꯀꯤꯕ ꯈꯔ ꯐꯥꯎꯔꯤ꯫ ꯑꯗꯨꯝꯅ ꯌꯦꯡꯂꯤꯉꯩ ꯑꯃꯨꯛꯀꯁꯨ ꯊꯤꯜꯂꯛꯏ꯫ ꯂꯤꯛꯂꯥꯏ ꯀꯔꯤꯅꯣ ꯌꯦꯡꯂꯒꯦ ꯈꯜꯂꯗꯨꯅ ꯀꯤꯅ ꯀꯤꯅ ꯐꯃꯨꯡꯗꯒꯤ ꯀꯨꯝꯊꯔꯛꯏ, ꯑꯗꯨꯒ ꯊꯣꯡꯅꯥꯎ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯂꯥꯛꯂꯒ ꯊꯣꯡꯅꯥꯎ ꯑꯗꯨꯕꯨ ꯇꯞꯅ ꯍꯥꯡꯗꯣꯛꯂꯒ ꯌꯦꯡꯂꯛꯏ, ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇꯗꯤ ꯂꯩꯔꯝꯗꯦ꯫ ꯃꯁꯤꯗꯒꯤ ꯂꯤꯛꯂꯥꯏꯗꯨ ꯅꯥꯛ ꯌꯦꯠ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯊꯣꯡꯅꯥꯎꯗꯨ ꯂꯣꯟꯁꯤꯜꯂꯤ꯫ ꯑꯗꯨꯝꯅ ꯊꯣꯡꯅꯥꯎꯗꯨ ꯂꯣꯟꯁꯤꯟꯕ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯑꯃꯈꯛ ꯍꯥꯏꯐꯦꯠ ꯎꯍꯧꯏ꯫ ꯃꯗꯨ ꯎꯕꯗ ꯂꯤꯛꯂꯥꯏ ꯊꯣꯡꯅꯥꯎꯗꯨ ꯍꯥꯡꯗꯣꯛꯂꯒ ꯑꯃꯨꯛ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯃꯨꯁꯤꯟ ꯃꯨꯕ ꯃꯤꯒꯤ ꯁꯕꯥꯟ ꯃꯥꯟꯕ ꯑꯃꯈꯛ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯔꯨꯕꯗꯒꯤ ꯂꯤꯛꯂꯥꯏꯗꯨ ꯑꯃꯨꯛꯇꯪ ꯀꯟꯅ ꯂꯥꯎꯔꯝꯂꯒ ꯒ꯭ꯌꯥꯟ ꯑꯗꯨꯃꯛ ꯃꯥꯡꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗ ꯐꯃꯨꯡꯗ ꯍꯤꯞꯂꯒ ꯂꯩꯔꯝꯃꯤ, ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯅꯥꯛ ꯌꯦꯠꯇꯅ ꯃꯅꯦꯝꯕꯣꯛ ꯃꯀꯨ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯥ ꯂꯩꯔꯝꯃꯤ꯫ ꯂꯤꯛꯂꯥꯏꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗꯨ ꯎꯕꯗ ꯂꯩꯃꯍꯜꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯕꯦꯝꯃ,
ꯅꯪꯕꯨ ꯒ꯭ꯌꯥꯟ ꯈꯔ ꯇꯥꯔꯕꯣ? ꯂꯤꯛꯂꯥꯏꯅ ꯍꯣꯏ ꯏꯃꯥ. ꯂꯩꯃꯍꯜꯅ ꯑꯣ ꯐꯔꯦ ꯐꯔꯦ, ꯅꯠꯇꯦ ꯅꯪꯕꯨ ꯀꯃꯥꯏ ꯇꯧꯔꯤꯅꯣꯅꯦ? ꯂꯤꯛꯂꯥꯏ ꯃꯥꯅ ꯊꯦꯡꯅꯈꯤꯕ ꯊꯧꯗꯣꯛꯁꯤꯡꯗꯨ ꯑꯃꯠꯇ ꯆꯤꯊꯗꯅ ꯋꯥꯔꯤ ꯂꯤꯔꯛꯏ꯫ ꯃꯗꯨ ꯇꯥꯕꯗ ꯆꯥꯎꯕ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯐꯔꯦ ꯐꯔꯦ, ꯀꯔꯤꯁꯨ ꯈꯜꯂꯨꯅꯨꯗ ꯏꯃꯧꯁꯤꯗꯤ, ꯍꯌꯦꯡ ꯏꯄꯥꯅ ꯑꯃꯥꯏꯕ ꯑꯃ ꯀꯧꯔꯨꯔꯒ ꯌꯦꯡꯍꯜꯂꯒ ꯂꯣꯏꯔꯦꯗꯅ꯫ ꯃꯆꯥꯅꯨꯄꯥꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ ꯃꯈꯥ ꯇꯥꯔꯛꯏ, ꯏꯕꯨꯡꯉꯣ, ꯅꯪꯅ ꯉꯁꯤꯒꯤꯗꯤ ꯏꯃꯧꯁꯦ ꯈꯔ ꯐꯖꯅ ꯁꯦꯟꯅꯧ꯫ ꯅꯨꯡꯗ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯗꯤ ꯅꯃꯥꯒ ꯑꯩꯒꯗ ꯍꯦꯛ ꯍꯥꯏꯔꯛꯎ꯫ ꯆꯤꯡꯂꯦꯟꯅ ꯍꯣꯏ ꯄꯥꯕꯨꯡ꯫ ꯆꯥꯎꯕꯅ ꯐꯔꯦ ꯐꯔꯦ, ꯅꯈꯣꯏꯁꯨ ꯄꯣꯊꯥꯍꯧꯔꯣ, ꯏꯄꯥꯈꯣꯏꯁꯨ ꯆꯪꯂꯒꯦꯀꯣ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯈꯣꯏꯁꯨ ꯃꯥꯒꯤ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯗꯨꯅ ꯄꯣꯊꯥꯅꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯂꯩꯃꯍꯜ ꯁꯨꯃꯥꯡ ꯋꯥꯏ ꯇꯩꯔꯤꯉꯩ ꯆꯥꯎꯕ ꯊꯣꯛꯂꯛꯄꯗꯨ ꯎꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯍꯩꯃꯥ, ꯑꯌꯨꯛꯁꯤꯗ ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯄꯤꯒꯦ ꯍꯥꯏꯔꯤꯕꯅꯣ? ꯆꯥꯎꯕꯅ ꯀꯩꯁꯨ ꯆꯠꯀꯗꯕ ꯅꯠꯇꯦꯗ, ꯏꯇꯥꯎ ꯑꯃꯨ ꯍꯣꯏꯗ ꯆꯠꯂꯨꯒꯦ ꯇꯧꯕꯅꯤ꯫ ꯍꯟꯗꯛ ꯏꯃꯧꯗ ꯇꯧꯔꯛꯂꯤꯕꯁꯤ ꯑꯐꯕ ꯈꯨꯗꯝ ꯅꯠꯇꯦꯅꯦ ꯃꯃꯥ, ꯑꯗꯨꯒꯤ ꯑꯃꯨꯛꯇ ꯌꯦꯡꯂꯨꯒꯦ ꯇꯧꯕꯅꯤꯗ꯫ ꯂꯩꯃꯍꯜꯅ ꯑꯣ ꯑꯗꯣ ꯃꯈꯣꯏ ꯄꯥꯕꯨꯡ ꯈꯔ ꯐꯖꯅ ꯌꯦꯡꯕꯤꯔꯛꯎꯀꯣ꯫ ꯆꯥꯎꯕꯅ ꯍꯣꯏ ꯍꯣꯏ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯥꯎꯕ ꯃꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯃꯃꯥꯟꯅꯕ ꯑꯃꯨꯒꯤ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯏ꯫ ꯂꯝꯕꯤꯗ ꯑꯁꯨꯝ ꯂꯥꯛꯄꯗ ꯅꯨꯄꯤ ꯑꯃꯒ ꯊꯦꯡꯅꯩ꯫ ꯅꯨꯄꯤ ꯑꯗꯨ ꯎꯕꯗ ꯆꯥꯎꯕ ꯅꯨꯄꯤ ꯑꯗꯨꯗ ꯆꯤꯡꯅꯕ ಮಿꯠꯌꯦꯡ ꯑꯃꯒ ꯂꯣꯏꯅꯅ ꯁꯥꯎꯅꯤꯡꯅ ꯌꯦꯡꯏ꯫ ꯅꯨꯄꯤ ꯑꯗꯨꯅꯁꯨ ꯆꯥꯎꯕꯗ ꯀꯤꯔꯨꯛ ꯀꯤꯔꯨꯛ ꯌꯦꯡꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯍꯥꯏ ꯏꯕꯨꯡꯉꯣ ꯆꯥꯎꯕ, ꯅꯪꯕꯨ ꯀꯗꯥꯏꯗꯅꯣꯅꯦ? ꯆꯥꯎꯕꯅ ꯏꯟꯗꯣꯟ, ꯑꯁꯤꯗ ꯊꯕꯛ ꯑꯃꯇ ꯆꯠꯂꯨꯒꯦ ꯇꯧꯕꯅꯤ꯫ ꯏꯟꯗꯣꯟꯗꯤ ꯀꯗꯥꯏꯗ ꯆꯠꯄꯤꯔꯨꯕꯅꯣ? ꯑꯩꯁꯨ ꯑꯁꯤꯗ ꯗꯨꯀꯥꯟꯗꯒꯤ ꯄꯣꯠꯆꯩ ꯈꯔ ꯂꯩꯔꯨꯕꯅꯤꯗ꯫ ꯆꯥꯎꯕꯅ ꯑꯣ ꯐꯔꯦ ꯑꯗꯨꯗꯤ ꯏꯟꯗꯣꯟ, ꯑꯩꯁꯨ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ꯫ ꯅꯨꯄꯤ ꯑꯗꯨꯅ ꯍꯣꯏ ꯍꯣꯏ ꯆꯠꯂꯨꯔꯣ ꯆꯠꯂꯨꯔꯣ꯫ ꯑꯁꯨꯝꯅ ꯑꯁꯨꯝ ꯂꯥꯛꯄꯗꯨꯅ ꯆꯥꯎꯕꯁꯨ ꯃꯃꯥꯟꯅꯕ ꯑꯃꯨꯒꯤ ꯃꯌꯨꯝ ꯌꯧꯔꯗꯨꯅ ꯆꯪꯂꯛꯏ꯫ ꯑꯃꯨꯁꯨ ꯁꯨꯃꯥꯡꯗ ꯀꯔꯤꯅꯣꯃ ꯇꯧꯔꯝꯕꯗꯒꯤ ꯆꯥꯎꯕ ꯆꯪꯂꯛꯂꯤꯕꯗꯨ ꯎꯕꯗ ꯑꯁꯨꯝꯅ ꯀꯧꯔꯛꯏ, ꯑꯦ ꯏꯇꯥꯎ ꯆꯥꯎꯕ, ꯌꯥꯝꯅ ꯊꯥꯖꯗꯅ, ꯂꯥꯛꯑꯣ ꯆꯪꯉꯛꯎꯅꯦ꯫ ꯆꯥꯎꯕꯅ ꯍꯣꯏ ꯍꯣꯏ ꯏꯇꯥꯎ, ꯏꯇꯥꯎꯈꯣꯏꯗꯤ ꯊꯕꯛꯀꯥꯁꯦ ꯌꯥꯝꯅ ꯆꯤꯟꯈ꯭ꯔꯕ ꯃꯥꯜꯂꯦ, ꯑꯩꯈꯣꯏꯔꯣꯝꯗꯒ ꯂꯥꯛꯈꯤꯗ꯭ꯔꯦꯅꯦꯀꯣ꯫ ꯑꯃꯨꯅ ꯑꯗꯨꯒꯤ ꯅꯠꯇꯦꯗ ꯏꯇꯥꯎ, ꯐꯔꯛ ꯑꯃ ꯇꯥꯗꯅ ꯇꯧꯕꯅꯤ꯫ ꯆꯥꯎꯕꯅ ꯈꯪꯉꯤꯗ ꯏꯇꯥꯎ, ꯋꯥꯗꯣ ꯑꯃꯨꯛ ꯂꯩꯊꯣꯛꯇ꯭ꯔꯕꯁꯨ ꯁꯪꯗꯕꯒꯤꯅꯤꯀꯣ ꯍꯥꯏꯕ ꯌꯥꯕꯗꯨꯗ꯫ ꯑꯃꯨꯅ ꯐꯔꯦꯁꯦ ꯐꯔꯦꯁꯦ, ꯅꯠꯇꯦ ꯏꯇꯥꯎꯕꯨ ꯀꯔꯤ ꯂꯩꯒꯦ, ꯆꯨꯝꯅ ꯁꯨꯝ ꯂꯥꯛꯄ꯭ꯔꯣ, ꯀꯔꯤ ꯇꯥꯟꯅꯁꯦ ꯍꯥꯏꯕꯅꯣ? ꯆꯥꯎꯕꯅ ꯑꯩꯅ ꯂꯥꯛꯂꯤꯕꯁꯤ ꯏꯇꯥꯎ, ꯏꯇꯥꯎꯒ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯥꯟꯅꯒꯦ ꯍꯥꯏꯗꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯃꯨꯅ ꯑꯗꯨ ꯀꯔꯤꯅꯣ ꯀꯣꯛ ꯍꯥꯏꯔꯣꯗꯅ꯫ ꯆꯥꯎꯕꯅ ꯁꯨꯝꯗꯧꯕꯅꯤꯕ ꯏꯇꯥꯎ, ꯉꯔꯥꯡ ꯅꯍꯥꯟꯗꯒꯤ ꯑꯩꯒꯤ ꯏꯃꯧ ꯅꯨꯄꯤꯗ ꯀꯔꯤꯅꯣ ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯑꯣꯏꯕ ꯁꯥꯎꯝ ꯈꯔ ꯇꯧꯔꯛꯄ ꯖꯥꯠꯅꯤ꯫ ꯃꯗꯨ ꯀꯔꯤꯅꯣ ꯑꯃꯨꯛꯇ ꯏꯇꯥꯎꯅ ꯌꯦꯡꯕꯤꯗꯕ ꯌꯥꯗ꯭ꯔꯦ, ꯏꯃꯧꯗꯨꯁꯨ ꯃꯁꯥ ꯋꯥꯏ ꯁꯪꯗ꯭ꯔꯕꯅꯤꯗꯣ꯫ ꯑꯃꯨꯅ ꯑꯣ ꯑꯗꯨꯒꯤꯔ ꯏꯇꯥꯎ, ꯌꯦꯡꯉ ꯂꯣꯏꯔꯦꯗꯅ꯫ ꯑꯗꯣ ꯌꯦꯡꯕꯗꯤ ꯍꯣꯔꯦꯟ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯩ ꯏꯇꯥꯎꯈꯣꯏꯗ ꯂꯥꯛꯂꯒꯦ, ꯑꯗꯨꯒ ꯂꯥꯏ ꯑꯃ ꯈꯨꯔꯨꯝꯂꯒ ꯌꯦꯡꯂꯁꯤ꯫ ꯆꯥꯎꯕꯅ ꯍꯣꯏ ꯍꯣꯏ ꯏꯇꯥꯎ, ꯑꯗꯨꯗ ꯑꯩꯅ ꯆꯤꯡꯅꯕ ꯑꯃꯈꯛ ꯂꯩꯔꯤꯌꯦ꯫ ꯑꯃꯨꯅ ꯀꯔꯤ ꯆꯤꯡꯅꯔꯤꯅꯣꯅꯦ ꯏꯇꯥꯎ? ꯆꯥꯎꯕꯅ ꯍꯦꯔꯥ, ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯇꯦꯗ, ꯅꯍꯥꯟꯋꯥꯏ ꯑꯩꯈꯣꯏꯒ ꯅꯨꯡꯉꯥꯏꯅꯈꯤꯗꯕ ꯏꯟꯗꯣꯟ ꯑꯃꯥꯏꯕꯤ ꯁꯈꯤꯗꯣ, ꯃꯥꯅ ꯇꯧꯔꯛꯄ ꯑꯣꯏꯔꯝꯒꯗꯕ ꯃꯥꯜꯂꯤꯕ꯫ ꯍꯧꯖꯤꯛꯁꯨ ꯂꯝꯕꯤꯗ ꯂꯥꯛꯄꯗ ꯊꯦꯡꯅꯔꯝꯃꯤ, ꯃꯥꯒꯤ ꯃꯤꯠꯌꯦꯡ ꯅꯥꯌꯦꯡꯗꯨ ꯀꯩꯅꯣꯝ ꯏꯇꯧ ꯇꯧꯏ꯫ ꯑꯃꯨꯅ ꯏꯇꯥꯎꯅ ꯈꯜꯂꯤꯕꯗꯨ ꯆꯨꯝꯂꯝꯕꯁꯨ ꯌꯥꯏ, ꯑꯗꯣ ꯍꯣꯔꯦꯟ ꯂꯥꯏ ꯑꯃ ꯈꯨꯔꯨꯝꯂꯒ ꯈꯪꯕ ꯍꯥꯏꯗꯨꯅꯤ꯫ ꯑꯁꯨꯝꯅ ꯆꯥꯎꯕꯁꯨ ꯑꯃꯨꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯕ ꯇꯨꯡ ꯃꯌꯨꯝꯗ ꯍꯜꯂꯛꯏ꯫ ꯃꯌꯨꯝ ꯌꯧꯔꯕ ꯇꯨꯡ ꯃꯥꯒꯤ ꯅꯨꯄꯤ ꯂꯩꯃꯍꯜꯗ ꯋꯥꯔꯝ ꯄꯨꯝꯕ ꯐꯖꯅ ꯍꯥꯏꯕꯗꯒꯤ ꯃꯈꯣꯏ ꯄꯨꯟꯅ ꯃꯇꯝꯗꯨ ꯌꯧꯔꯛꯄ ꯉꯥꯏꯃꯤꯟꯅꯔꯤ꯫ ꯃꯇꯝꯁꯨ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯔꯛꯄꯗꯒꯤ ꯑꯃꯨꯁꯨ ꯆꯥꯎꯕ ꯍꯣꯏꯗ ꯂꯥꯛꯂꯗꯨꯅ ꯂꯥꯏ ꯇꯤꯟ ꯈꯣꯏꯔꯝꯅꯕ ꯁꯤꯜ ꯂꯥꯡꯂꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯁꯤꯜ ꯂꯥꯡꯕꯁꯨ ꯂꯣꯏꯔꯗꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯂꯥꯏ ꯈꯨꯔꯨꯝꯂꯤ꯫
ꯑꯁꯨꯝꯅ ꯂꯥꯏ ꯈꯨꯔꯨꯝꯗꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯉꯁꯥꯏ ꯆꯥꯎꯕꯅ ꯆꯤꯡꯅꯔꯝꯕ ꯑꯗꯨꯃꯛ ꯆꯨꯝꯂꯝꯂꯦ꯫ ꯃꯁꯤꯗꯒꯤ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯑꯁꯨꯝ ꯌꯦꯡꯂꯛꯄꯗ ꯃꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯈꯛ ꯎꯔꯛꯏ꯫ ꯑꯃꯨꯛ ꯃꯍꯥꯛꯅ ꯎꯔꯤꯕ ꯄꯣꯠꯁꯛꯇꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯃꯃꯤꯠ ꯆꯦꯖꯦꯠ ꯎꯏꯁꯤꯜꯂꯒ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯏꯁꯥꯏꯐꯨ ꯑꯃꯈꯛ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯑꯃꯨꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯃꯃꯤꯠꯇꯨ ꯈꯪꯄꯥꯡ ꯄꯥꯡꯊꯣꯔꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯏꯁ, ꯀꯔꯤꯅꯣ ꯁꯤꯗꯤ?" ꯆꯥꯎꯕꯅ, "ꯀꯔꯤ ꯇꯧꯔꯦ ꯏꯇꯥꯎ?" ꯑꯃꯥꯏꯕ ꯑꯃꯨꯅ, "ꯀꯔꯤꯁꯨ ꯇꯧꯗꯦꯗ ꯏꯇꯥꯎ, ꯏꯇꯥꯎꯅ ꯆꯤꯡꯅꯔꯝꯕ ꯑꯗꯨꯃꯛ ꯆꯨꯝꯃꯤ꯫ ꯊꯕꯛ ꯑꯁꯤ ꯑꯃꯥꯏꯕꯤ ꯁꯈꯤꯅ ꯇꯧꯔꯛꯄꯅꯤ꯫ ꯑꯗꯨꯒ ꯃꯥꯅ ꯏꯇꯥꯎ ꯈꯣꯏꯒꯤ ꯏꯪꯈꯣꯜ ꯃꯅꯨꯡꯗ ꯄꯣꯠꯁꯛ ꯑꯃꯈꯛ ꯐꯨꯝꯗꯨꯅ ꯊꯝꯃꯤ꯫ ꯄꯣꯠꯁꯛ ꯑꯗꯨꯅꯅꯤ ꯇꯧꯔꯛꯂꯤꯕꯁꯤ." ꯆꯥꯎꯕꯅ, "ꯇꯣ, ꯑꯩꯅ ꯈꯟꯕꯗꯨꯅꯤꯅꯦ꯫ ꯑꯗꯨꯒ ꯀꯔꯝꯕ ꯃꯇꯝꯗꯅꯣꯅꯦ ꯃꯥꯅ ꯂꯥꯛꯑꯒ ꯄꯣꯠ ꯊꯝꯂꯝꯃꯤꯁꯤꯅ?" ꯂꯩꯃꯍꯜꯅ, "ꯃꯤꯅ ꯂꯣꯟꯅ ꯊꯝꯂꯝꯕꯗꯨꯕꯨ ꯃꯈꯣꯏ ꯄꯥꯕꯨꯡꯗ ꯑꯃꯨꯛ ꯍꯥꯏꯔꯝꯒꯗꯧꯔꯤꯕ꯭ꯔꯣ?" ꯆꯥꯎꯕꯅ, "ꯈꯣꯏꯗꯧꯁꯦ ꯑꯣꯟꯊꯣꯛꯅ ꯁꯥꯎꯒꯠꯀꯗꯧꯔꯤꯗ꯫ ꯅꯠꯇꯦ, ꯑꯩꯕꯨ ꯃꯗꯨꯒꯤ ꯍꯅꯨꯕꯤꯗꯣ ꯆꯠꯂꯒ ꯐꯨꯔꯨꯁꯤꯔꯥꯅꯦ ꯑꯩꯕꯨ?" ꯂꯩꯃꯍꯜꯅ, ꯆꯠꯂꯨꯆꯣ ꯆꯠꯂꯨꯆꯣ, ꯂꯩꯋꯥ ꯑꯃ ꯁꯣꯜꯂꯒ ꯀꯥꯝꯂꯛꯄꯗ ꯉꯥꯎꯔꯒ ꯃꯔꯥꯏ ꯂꯥꯛꯆꯅꯤ." ꯑꯃꯥꯏꯕ ꯑꯃꯨꯅ, "ꯏꯇꯥꯎ, ꯑꯗꯨꯝꯅ ꯇꯧꯕ ꯌꯥꯒꯗꯕ ꯑꯃꯥꯏꯕꯤ ꯅꯠꯇꯦ꯫ ꯏꯇꯥꯎꯅ ꯑꯗꯨꯝꯅ ꯍꯦꯛ ꯇꯧꯔꯨꯕꯗ ꯏꯇꯥꯎꯗ ꯑꯋꯥꯕ ꯇꯥꯒꯗꯧꯔꯤꯕꯅꯤꯅꯦ꯫ ꯑꯗꯨꯒꯤ ꯁꯔꯨꯛ ꯏꯇꯥꯎꯅ ꯑꯃꯨꯛꯇꯪ ꯐꯖꯅ ꯍꯥꯏꯔꯒ ꯌꯦꯡꯉꯨ꯫ ꯃꯗꯨꯗ ꯌꯥꯔꯛꯇ꯭ꯔꯕꯗꯤ ꯌꯥꯗꯕꯒꯤ ꯊꯕꯛ ꯇꯧꯕ ꯇꯥꯔꯦꯗꯅ." ꯆꯥꯎꯕꯅ, "ꯑꯩꯒꯗꯤ ꯃꯥꯏ ꯀꯌꯥ ꯆꯥꯟꯅꯔꯣꯏ ꯏꯇꯥꯎ, ꯑꯗꯨꯅ ꯏꯇꯥꯎꯅ ꯈꯔ ꯃꯇꯦꯡ ꯄꯥꯡꯕꯤꯔꯣ." ꯑꯃꯥꯏꯕ ꯑꯃꯨꯅ, "ꯐꯔꯦ ꯐꯔꯦ ꯏꯇꯥꯎ, ꯑꯩ ꯍꯌꯦꯡꯗꯣ ꯆꯠꯂꯒ ꯍꯥꯏꯔꯨꯔꯒꯦ꯫ ꯉꯁꯤꯒꯤꯗꯤ ꯃꯥꯅ ꯊꯝꯂꯝꯕ ꯄꯣꯠꯁꯛꯁꯤ ꯂꯧꯊꯣꯛꯂꯒ ꯃꯥꯡꯍꯟꯈ꯭ꯔꯁꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕ ꯑꯃꯨꯅ ꯇꯧꯗꯨꯅ ꯑꯃꯥꯏꯕꯤ ꯁꯈꯤꯅ ꯊꯝꯂꯝꯕ ꯏꯁꯥꯏꯐꯨꯒꯤ ꯂꯩꯐꯝꯗꯨ ꯊꯤꯔꯗꯨꯅ ꯂꯧꯊꯣꯛꯂꯒ ꯃꯥꯡꯍꯟꯈ꯭ꯔꯦ꯫ ꯑꯗꯨꯝꯅ ꯍꯦꯛ ꯇꯧꯈꯤꯕꯒ ꯑꯁꯣꯝꯗꯁꯨ ꯑꯃꯥꯏꯕꯤ ꯁꯈꯤꯗꯨ ꯊꯕꯛ ꯇꯧꯔꯝꯕꯗꯒꯤ ꯃꯁꯥꯗ ꯆꯩꯅꯥ ꯑꯃ ꯐꯪꯂꯗꯨꯅ ꯂꯦꯞꯄ ꯉꯝꯗꯕꯗꯒꯤ ꯐꯝꯊꯈꯤ꯫ ꯑꯃꯥꯏꯕꯤ ꯁꯈꯤꯁꯨ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯈꯪꯂꯦ ꯃꯍꯥꯛꯅ ꯆꯥꯎꯕ ꯍꯣꯏꯗ ꯊꯝꯂꯝꯕ ꯏꯁꯥꯏꯐꯨꯗꯨ ꯃꯥꯡꯍꯟꯈ꯭ꯔꯦ ꯍꯥꯏꯕ꯫ ꯃꯗꯨ ꯈꯪꯂꯛꯄꯗ ꯑꯃꯥꯏꯕꯤ ꯁꯈꯤ ꯃꯥꯒꯤ ꯄꯣꯠꯁꯦꯝ ꯃꯥꯡꯍꯜꯂꯤꯕ ꯑꯃꯥꯏꯕꯗꯨ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯂꯛꯄ ꯃꯇꯝꯗꯗꯤ ꯑꯃꯥꯏꯕ ꯑꯃꯨ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕꯤ ꯁꯈꯤꯗꯨ ꯃꯁꯥꯗ ꯐꯥꯎꯔꯤꯕ ꯆꯩꯅꯥꯗꯨ ꯐꯅꯕꯒꯤꯗꯃꯛ ꯃꯈꯨꯠꯇ ꯂꯩꯋꯥ ꯑꯃ ꯁꯣꯜꯂꯗꯨꯅ ꯃꯁꯥꯗ ꯅꯥꯟꯊꯔꯕ ꯃꯇꯨꯡ ꯃꯈꯥ ꯇꯥꯅ ꯃꯥꯅ ꯇꯧꯔꯝꯕ ꯊꯕꯛ ꯑꯗꯨ ꯇꯧꯈ꯭ꯔꯦ꯫ ꯑꯁꯣꯝꯗꯁꯨ ꯑꯃꯥꯏꯕ ꯑꯃꯨꯗꯨ ꯂꯥꯏ ꯇꯤꯟ ꯈꯣꯏꯔꯝꯕ ꯂꯣꯏꯔꯗꯨꯅ ꯆꯥꯎꯕ ꯍꯣꯏꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯁꯥꯔꯝꯂꯕ ꯇꯨꯡ ꯃꯍꯥꯛꯁꯨ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯁꯤꯃꯁꯨ ꯍꯧꯈ꯭ꯔꯕ ꯃꯇꯨꯡ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯑꯃꯥꯏꯕ ꯑꯃꯨꯗꯨ ꯑꯃꯥꯏꯕꯤ ꯁꯈꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯋꯥꯔꯤ ꯁꯥꯅꯔꯤ꯫ ꯑꯃꯥꯏꯕ ꯑꯃꯨꯅ, "ꯑꯃꯥꯏꯕꯤ, ꯅꯪꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨ ꯂꯦꯞꯄꯨ꯫ ꯃꯃꯥꯡꯊꯛꯇ ꯅꯨꯡꯉꯥꯏꯅꯈꯤꯗꯕ ꯀꯌꯥ ꯂꯩꯔꯕꯁꯨ ꯏꯇꯥꯎ ꯆꯥꯎꯕꯒꯤ ꯃꯍꯨꯠ ꯁꯤꯜꯂꯗꯨꯅ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯃꯁꯤꯗꯁꯨ ꯌꯥꯗ꯭ꯔꯗꯨꯅ ꯃꯈꯥ ꯇꯥꯅ ꯑꯁꯨꯝ ꯇꯧꯔꯛꯂꯕꯗꯤ ꯅꯪꯁꯨ ꯑꯐꯕꯗꯤ ꯑꯣꯏꯔꯣꯏ꯫ ꯑꯗꯨꯅ ꯑꯃꯥꯏꯕꯤ, ꯅꯪꯁꯨ ꯋꯥꯈꯜ ꯐꯖꯅ ꯈꯜꯂꯨ." ꯑꯃꯥꯏꯕꯤ ꯁꯈꯤꯅ, "ꯀꯔꯤꯒꯤ ꯑꯩꯗꯤ ꯇꯣꯛꯀꯗꯧꯔꯤꯕ? ꯅꯈꯣꯏꯅ ꯑꯩꯕꯨ ꯂꯩꯀꯥꯏ ꯈꯨꯜ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯑꯩꯕꯨ ꯈꯣꯡꯒꯣꯏꯅꯈꯤꯕ ꯅꯠꯇ꯭ꯔꯣ? ꯃꯗꯨꯒꯤ ꯃꯍꯩꯗꯤ ꯑꯩꯅ ꯂꯦꯝꯅ ꯈꯛ ꯊꯥꯔꯣꯏ." ꯑꯃꯥꯏꯕ ꯑꯃꯨꯅ, "ꯃꯗꯨꯗꯤ ꯅꯪꯅ ꯐꯠꯇꯕ ꯊꯕꯛ ꯇꯧꯖꯕꯒꯤ ꯐꯪꯖꯕꯅꯤ꯫ ꯀꯔꯤꯒꯤ ꯑꯩꯈꯣꯏꯗ ꯇꯥꯏꯅꯔꯤ?" ꯑꯃꯥꯏꯕꯤ ꯁꯈꯤꯅ, "ꯌꯥꯔꯦ ꯑꯃꯥꯏꯕ, ꯃꯐꯝ ꯑꯁꯤꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯆꯠꯄꯤꯈ꯭ꯔꯣ꯫ ꯃꯗꯨꯅ ꯑꯃꯥꯏꯕꯒꯤ ꯑꯐꯕ ꯑꯣꯏꯒꯅꯤ." ꯑꯃꯥꯏꯕ ꯑꯃꯨꯅ, "ꯐꯔꯦ ꯐꯔꯦ ꯑꯃꯥꯏꯕꯤ, ꯑꯁꯨꯛ ꯐꯖꯅ ꯍꯥꯏꯕꯗ ꯌꯥꯗ꯭ꯔꯕꯅꯤꯅ ꯑꯃꯥꯏꯕ ꯑꯃꯨ ꯀꯅꯥꯅꯣ ꯍꯥꯏꯕ ꯌꯦꯡꯅꯕ ꯇꯥꯔꯦꯗꯅ꯫ ꯅꯁꯥꯅ ꯐꯠꯇꯕ ꯊꯕꯛ ꯇꯧꯔꯒ ꯃꯤꯉꯣꯟꯗ ꯀꯁꯨ ꯇꯥꯏꯅꯕ ꯁꯥꯔꯤꯅꯤ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯑꯃꯥꯏꯕ ꯑꯃꯨ ꯁꯥꯎꯅ ꯆꯠꯈꯤ꯫ ꯑꯃꯥꯏꯕꯤ ꯁꯈꯤ ꯃꯊꯟꯇ ꯍꯥꯏꯖꯍꯧꯏ, "ꯑꯃꯥꯏꯕ ꯃꯆꯥ, ꯅꯪꯅꯕꯨ ꯀꯔꯤ ꯇꯧꯖꯕ ꯉꯝꯅꯤꯒꯦ? ꯍꯣꯔꯦꯟꯗꯤ ꯈꯪꯅꯤꯗꯅ ꯅꯣꯏ." ꯑꯁꯨꯝ ꯇꯧꯗꯨꯅ ꯑꯃꯥꯏꯕꯤ ꯁꯈꯤꯁꯨ ꯅꯨꯃꯤꯗꯥꯡ ꯑꯣꯏꯔꯛꯄ ꯉꯥꯏꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯑꯃꯥꯏꯕꯤ ꯁꯈꯤꯒ ꯆꯥꯎꯕ ꯍꯣꯏꯒ ꯌꯥꯅꯗ꯭ꯔꯤꯕ ꯁꯥꯎꯅꯔꯤꯕ ꯑꯁꯤ ꯑꯇꯩ ꯀꯔꯤꯒꯤꯁꯨ ꯅꯠꯇꯦ, ꯅꯣꯡꯃ ꯆꯥꯎꯕꯒ ꯑꯃꯨꯒꯅ ꯊꯕꯛ ꯑꯃ ꯆꯠꯂꯨꯔꯒ ꯍꯜꯂꯛꯄꯗ
ꯑꯃꯥꯏꯕꯤ ꯁꯈꯤꯅ ꯂꯥꯏ ꯁꯥꯟꯅꯕ ꯊꯦꯡꯅꯕꯗꯒꯤ ꯂꯩꯀꯥꯏ ꯃꯤꯌꯥꯝꯗ ꯇꯥꯛꯇꯨꯅ ꯐꯥꯍꯟꯈꯤ꯫ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕꯤ ꯁꯈꯤꯅ ꯆꯥꯎꯕ ꯑꯃꯗꯤ ꯑꯃꯨꯕꯨ ꯃꯥꯡꯅꯕꯗ ꯍꯣꯠꯅꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯍꯧꯈꯤꯕꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯦ꯫ ꯑꯃꯥꯏꯕꯤ ꯁꯈꯤꯗꯨ ꯃꯥꯒꯤ ꯂꯥꯏ ꯁꯥꯟꯅꯐꯝ ꯑꯣꯏꯔꯤꯕ ꯑꯗꯨꯗ ꯂꯥꯏꯃꯨ ꯑꯃ ꯀꯧꯊꯣꯛꯅꯕ ꯂꯥꯏ ꯀꯟꯅ ꯈꯨꯔꯨꯝꯂꯤ꯫ ꯑꯗꯨꯝꯅ ꯇꯧꯕꯗꯒꯤ ꯂꯥꯏꯃꯨ ꯑꯗꯨꯁꯨ ꯊꯣꯛꯂꯛꯂꯗꯨꯅ ꯑꯃꯥꯏꯕꯤ ꯁꯈꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯀꯔꯤ ꯂꯩꯔꯦ ꯑꯃꯥꯏꯕꯤ? ꯅꯪꯅ ꯑꯩꯕꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯧꯔꯤꯕꯗꯤ ꯀꯔꯤ ꯍꯥꯏꯅꯤꯡꯉꯤ?" ꯑꯃꯥꯏꯕꯤ ꯁꯈꯤꯅ, "ꯍꯥꯏꯒꯦ ꯇꯥꯎ ꯂꯥꯏꯃꯨ, ꯑꯩꯅ ꯅꯪꯕꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯧꯕꯒꯤ ꯃꯔꯝꯗꯤ ꯑꯇꯩ ꯀꯔꯤꯒꯤꯁꯨ ꯅꯠꯇꯦ, ꯅꯪꯉꯣꯟꯗ ꯁꯤꯟꯊꯥ ꯑꯃ ꯄꯤꯒꯦ ꯍꯥꯏꯗꯨꯅ ꯑꯩꯅ ꯅꯪꯕꯨ ꯀꯧꯕꯅꯤ." ꯂꯥꯏꯃꯨ ꯑꯗꯨꯅ, "ꯀꯔꯤ ꯁꯤꯟꯊꯥ ꯑꯣꯏꯔꯕꯅꯣ ꯍꯥꯏꯌꯨ ꯑꯃꯥꯏꯕꯤ, ꯑꯗꯨꯕꯨ ꯑꯩꯒꯤ ꯆꯥꯛꯊꯥꯛꯇꯤ ꯃꯇꯤꯛ ꯆꯥꯅ ꯄꯤꯒꯗꯕꯅꯤ." ꯑꯃꯥꯏꯕꯤ ꯁꯈꯤꯅ, "ꯄꯤꯒꯅꯤ, ꯑꯩꯅ ꯅꯪꯒꯤ ꯆꯥꯛꯊꯥꯛ ꯃꯇꯤꯛ ꯆꯥꯅ ꯁꯣꯏꯗꯅ ꯄꯤꯒꯅꯤ, ꯑꯩꯅ ꯍꯥꯏꯔꯛꯀꯗꯧꯔꯤꯕ ꯊꯕꯛ ꯑꯁꯤꯗ ꯃꯥꯏ ꯄꯥꯛꯍꯜꯂꯨ." ꯂꯥꯏꯃꯨ ꯑꯗꯨꯅ, "ꯀꯔꯤ ꯊꯕꯛꯅꯣ ꯍꯥꯏꯌꯨ ꯑꯃꯥꯏꯕꯤ." ꯑꯃꯥꯏꯕꯤ ꯁꯈꯤꯅ, "ꯃꯐꯝ ꯑꯁꯤꯗꯒꯤ ꯃꯈꯥ ꯄꯥꯡꯅ ꯆꯠꯂꯒ ꯆꯥꯎꯕ ꯀꯧꯕ ꯃꯤꯁꯛ ꯑꯃ ꯂꯩꯕꯅꯤ, ꯃꯍꯥꯛꯀꯤ ꯏꯃꯨꯡꯗ ꯀꯤꯍꯟ ꯈꯪꯍꯜꯂꯨꯆꯣ, ꯑꯋꯥ ꯑꯅꯥ ꯄꯤꯔꯨꯆꯣ ꯆꯠꯂꯨ." ꯑꯗꯨ ꯍꯦꯛ ꯍꯥꯏꯈꯤꯕꯒ ꯂꯥꯏꯃꯨ ꯑꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈ꯭ꯔꯦ꯫ ꯂꯥꯏꯃꯨ ꯑꯗꯨꯅ ꯑꯁꯨꯝ ꯂꯥꯛꯄꯗꯨꯅ ꯆꯥꯎꯕ ꯍꯣꯏꯒꯤ ꯌꯨꯝ ꯌꯧꯔꯛꯂꯦ꯫ ꯑꯗꯨꯕꯨ ꯆꯥꯎꯕ ꯍꯣꯏꯒꯤ ꯌꯨꯝ ꯆꯪꯒꯦ ꯇꯧꯔꯛꯄ ꯃꯇꯝꯗꯗꯤ ꯃꯍꯥꯛꯄꯨ ꯀꯔꯤꯒꯨꯝꯕ ꯁꯥꯐꯨ ꯑꯃꯅ ꯏꯟꯊꯣꯔꯛꯄꯒꯨꯝ ꯆꯪꯕ ꯉꯝꯂꯝꯗꯦ꯫ ꯃꯁꯤꯗꯒꯤ ꯂꯥꯏꯃꯨ ꯑꯗꯨ ꯃꯥꯒꯤ ꯑꯔꯩꯕꯤ ꯁꯛꯇꯤ ꯄꯨꯝꯕ ꯄꯨꯊꯣꯛꯂꯒ ꯆꯪꯅꯕ ꯇꯧꯔꯨꯕ ꯃꯇꯝꯗꯗꯤ ꯃꯍꯥꯛꯄꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯄꯥꯏꯔꯒ ꯂꯪꯊꯣꯔꯛꯄꯒꯨꯝ ꯂꯥꯛꯇꯅ ꯂꯪꯊꯣꯔꯛꯏ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯂꯥꯏꯃꯨꯗꯨ ꯑꯣꯏꯔꯔꯣꯏ ꯈꯜꯂꯗꯨꯅ ꯑꯃꯥꯏꯕꯤ ꯁꯈꯤꯒꯤ ꯃꯅꯥꯛ ꯇꯝꯅ ꯄꯥꯏꯔꯛꯏ꯫ ꯑꯃꯥꯏꯕꯤ ꯁꯈꯤꯒꯤ ꯃꯅꯥꯛ ꯌꯧꯔꯕ ꯇꯨꯡ ꯋꯥꯔꯤ ꯄꯨꯝꯕ ꯇꯝꯂꯦ꯫ ꯋꯥꯗꯨ ꯇꯥꯕꯗ ꯑꯃꯥꯏꯕꯤ ꯁꯈꯤ ꯃꯩ ꯍꯧꯅ ꯁꯥꯎꯈ꯭ꯔꯦ꯫ ꯃꯥꯁꯨ ꯈꯪꯏ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯑꯃꯥꯏꯕ ꯑꯃꯨꯅ ꯇꯧꯕꯅꯤ ꯍꯥꯏꯕ꯫ ꯃꯁꯤꯗꯒꯤ ꯂꯥꯏꯃꯨ ꯑꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, "ꯅꯪꯅ ꯍꯧꯖꯤꯛ ꯆꯠꯄ ꯃꯐꯝ ꯑꯗꯨꯗꯒꯤ ꯈꯔ ꯆꯠꯂꯒ ꯑꯃꯥꯏꯕ ꯑꯃꯨ ꯍꯥꯏꯗꯅ ꯑꯃ ꯂꯩꯕꯅꯤ, ꯃꯥꯕꯨ ꯉꯁꯤꯒꯤ ꯑꯍꯤꯡꯗ ꯌꯥꯏꯕꯤ ꯊꯋꯥꯏ ꯃꯥꯡꯍꯜꯂꯨꯆꯣ ꯆꯠꯂꯨ." ꯂꯥꯏꯃꯨ ꯑꯗꯨꯅ, "ꯐꯒꯅꯤ ꯑꯃꯥꯏꯕꯤ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯥꯏꯃꯨꯗꯨ ꯑꯃꯥꯏꯕ ꯑꯃꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯄꯥꯏꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯑꯃꯥꯏꯕ ꯑꯃꯨꯗꯨ ꯃꯥꯒꯤ ꯐꯃꯨꯡꯗ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤꯉꯩ ꯃꯄꯥꯟꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯇꯣꯏꯅ ꯇꯣꯏꯅ ꯃꯥꯕꯨ ꯀꯧꯔꯤꯕꯗꯨ ꯇꯥꯔꯛꯄꯗꯒꯤ ꯃꯤꯀꯞ ꯊꯣꯛꯂꯛꯏ꯫ ꯑꯃꯥꯏꯕ ꯑꯃꯨꯅ, "ꯀꯅꯥꯅꯣꯅꯦ ꯑꯩꯕꯨ ꯃꯄꯥꯟꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯧꯔꯤꯕꯁꯤꯕꯨ? ꯈꯣꯟꯖꯦꯜ ꯑꯁꯤꯒ ꯍꯥꯏꯔꯨꯔꯗꯤ ꯅꯃꯨ ꯇꯥꯏꯕꯪ ꯃꯤꯗꯤ ꯃꯥꯟꯗꯦꯁꯦ, ꯑꯩꯕꯨ ꯊꯣꯛꯂꯒ ꯑꯃꯨꯛꯇꯪ ꯌꯦꯡꯂꯨꯈꯤꯒꯦꯗ." ꯑꯁꯤ ꯈꯟꯗꯨꯅ ꯑꯃꯥꯏꯕ ꯑꯃꯨꯗꯨ ꯐꯃꯨꯡꯗꯒꯤ ꯍꯧꯒꯠꯂꯒ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ꯫ ꯑꯗꯨꯝꯅ ꯊꯣꯛꯂꯛꯄꯗꯗꯤ ꯃꯥꯁꯨ ꯎꯔꯦ ꯁꯨꯃꯥꯡꯗ ꯂꯥꯏꯃꯨ ꯑꯃ ꯂꯦꯞꯂꯒ ꯂꯩꯔꯤꯕꯗꯨ꯫ ꯃꯗꯨ ꯎꯕꯗ ꯈꯜꯂꯤ, "ꯀꯅꯥꯅ ꯊꯥꯔꯛꯂꯤꯕ ꯂꯥꯏꯃꯨꯅꯣꯅꯦ? ꯃꯥꯒꯤ ꯑꯃꯥꯏꯕꯤ ꯁꯈꯤ ꯍꯥꯏꯗꯨꯅ ꯊꯥꯔꯛꯄ ꯑꯃ ꯑꯣꯏꯔꯝꯅꯤꯁꯦ꯫ ꯐꯩ ꯐꯩ, ꯈꯪꯂꯤꯗꯅ ꯃꯥꯅ ꯈꯜꯂꯤꯕꯨ ꯑꯩꯁꯦ ꯂꯥꯏꯃꯨ ꯃꯆꯥ ꯑꯁꯤꯅ ꯉꯝꯂꯅꯤ ꯁꯤꯅꯤꯅꯦ꯫ ꯐꯩ, ꯃꯇꯤꯛ ꯊꯣꯛꯄ ꯂꯥꯛꯅꯒꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯨꯃꯥꯡ ꯑꯗꯨꯗ ꯀꯨꯝꯊꯔꯛꯇꯨꯅ ꯂꯥꯏꯃꯨ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯍꯩ, ꯃꯐꯝ ꯑꯁꯤꯗ ꯀꯔꯤ ꯇꯧꯕ ꯂꯥꯛꯄꯅꯣ? ꯑꯃꯥꯏꯕꯤ ꯁꯈꯤꯅ ꯊꯥꯔꯛꯄ ꯅꯠꯇ꯭ꯔ ꯅꯪ? ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯆꯠꯆꯈ꯭ꯔꯣ ꯆꯠꯂꯨ, ꯅꯠꯇ꯭ꯔꯕꯗꯤ ꯆꯩꯕꯤ ꯆꯩꯊꯦꯡ ꯐꯪꯒꯅꯤ ꯈꯪꯖꯧꯍꯦ." ꯂꯥꯏꯃꯨ ꯑꯗꯨꯅ, "ꯍꯦ ꯑꯃꯥꯏꯕ, ꯋꯥꯖꯥꯎ ꯌꯥꯝꯅ ꯉꯥꯡꯒꯅꯨ, ꯉꯁꯤꯒꯤ ꯑꯍꯤꯡꯁꯤꯗ ꯅꯪꯒꯤ ꯌꯥꯏꯕꯤ ꯑꯗꯨ ꯑꯩꯅ ꯂꯧꯕ ꯂꯥꯛꯂꯤꯕꯅꯤ, ꯑꯗꯨꯅ ꯅꯁꯥꯅ ꯌꯥꯅ ꯑꯩꯒꯤ ꯏꯐꯝꯗ ꯆꯪꯖꯧ, ꯃꯗꯨꯅ ꯅꯪꯒꯤ ꯑꯐꯕ ꯑꯣꯏꯒꯅꯤ." ꯋꯥꯗꯨ ꯇꯥꯕꯗ ꯑꯃꯥꯏꯕ ꯑꯃꯨ ꯀꯟꯅ ꯅꯣꯛꯂꯒ, "ꯀꯔꯤ, ꯂꯥꯏꯃꯨ ꯃꯆꯥ ꯅꯪꯒꯨꯝꯕ ꯑꯃꯒꯤ ꯃꯐꯝꯗ ꯑꯩꯅ ꯆꯪꯖꯒꯗꯧꯔꯤꯕ? ꯐꯩ, ꯌꯦꯡꯅꯕ ꯇꯥꯔꯦꯗꯅ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯑꯃꯥꯏꯕ ꯑꯃꯨ ꯂꯩꯔꯣꯟ ꯈꯔ ꯁꯣꯜꯂꯒ ꯈꯨꯕꯥꯛ ꯑꯍꯨꯝꯂꯛ ꯈꯨꯕꯗ ꯀꯗꯥꯏꯗꯒꯤꯅꯣ ꯈꯪꯗꯕ ꯂꯥꯏꯃꯨ ꯑꯃ ꯊꯣꯛꯂꯛꯂꯒ ꯑꯃꯥꯏꯕꯤ ꯁꯈꯤꯅ ꯊꯥꯔꯛꯂꯤꯕ ꯂꯥꯏꯃꯨ ꯑꯗꯨꯒ ꯐꯨꯅꯕ ꯍꯧꯔꯛꯏ꯫ ꯑꯁꯨꯝꯅ ꯐꯨꯅꯔꯛꯄꯗꯨꯅ ꯑꯃꯥꯏꯕ ꯑꯃꯨꯅ ꯀꯧꯊꯣꯛꯈꯤꯕ ꯂꯥꯏꯃꯨ ꯑꯗꯨꯅ ꯃꯄꯥꯡꯒꯜ ꯀꯟꯕ ꯍꯦꯟꯈꯤꯕꯅ ꯑꯃꯥꯏꯕꯤ ꯁꯈꯤꯅ ꯊꯥꯔꯛꯂꯤꯕ ꯂꯥꯏꯃꯨ ꯑꯗꯨ ꯄꯥꯏꯗꯨꯅ ꯂꯪꯕꯗꯒꯤ ꯍꯧꯖꯤꯛꯇꯤ ꯃꯆꯤ ꯂꯦꯡꯕ ꯉꯝꯗ ꯇꯥꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕ ꯑꯃꯨꯗꯨ
ꯂꯥꯏꯃꯨ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯍꯥꯏꯔꯛꯏ, ꯍꯧꯖꯤꯛꯇꯤ ꯈꯪꯂꯦꯗꯅ ꯂꯥꯏꯃꯨꯅ ꯑꯃꯥꯏꯕ ꯑꯃꯨꯛ ꯀꯅꯥꯅꯣ ꯍꯥꯏꯕ? ꯃꯈꯥ ꯇꯥꯅ ꯆꯩꯕꯤ ꯆꯩꯊꯦꯡ ꯐꯪꯅꯤꯡꯗ꯭ꯔꯕꯗꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯆꯠꯈ꯭ꯔꯣ ꯆꯠꯂꯨ, ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯄ ꯊꯣꯛꯂꯕꯗꯤ ꯅꯄꯨꯟꯁꯤ ꯆꯨꯞꯄ ꯐꯥꯖꯤꯜꯂꯒ ꯑꯩꯒꯤ ꯃꯤꯅꯥꯏ ꯑꯣꯏꯍꯟꯒꯅꯤ ꯈꯪꯉꯣꯏ꯫ ꯂꯥꯏꯃꯨ ꯑꯗꯨꯁꯨ ꯏꯀꯥꯏꯕ ꯁꯥꯎꯅꯤꯡꯕ ꯑꯃꯒ ꯂꯣꯏꯅꯅ ꯑꯃꯥꯏꯕꯤ ꯁꯈꯤꯒꯤ ꯃꯅꯥꯛ ꯇꯝꯅ ꯄꯥꯏꯈ꯭ꯔꯦ꯫ ꯂꯥꯏꯃꯨ ꯑꯗꯨꯅ ꯍꯦꯛ ꯄꯥꯏꯈꯤꯕꯒ ꯑꯃꯥꯏꯕ ꯑꯃꯁꯨ ꯃꯥꯅ ꯀꯧꯊꯣꯛꯈꯤꯕ ꯂꯥꯏꯃꯨ ꯑꯗꯨ ꯂꯣꯏꯁꯤꯜꯂꯝꯂꯒ ꯏꯃꯨꯡꯗ ꯆꯪꯂꯒ ꯇꯨꯝꯈ꯭ꯔꯦ꯫ ꯑꯁꯣꯝꯗꯁꯨ ꯑꯃꯥꯏꯕꯤ ꯁꯈꯤꯗꯨ ꯃꯥꯅ ꯊꯥꯈꯤꯕ ꯂꯥꯏꯃꯨꯗꯨ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯂꯥꯏꯃꯨ ꯑꯗꯨꯁꯨ ꯂꯥꯛꯂꯗꯨꯅ ꯋꯥꯔꯤ ꯁꯥꯅꯔꯤ꯫ ꯑꯃꯥꯏꯕꯤ ꯁꯈꯤꯅ, ꯀꯃꯥꯏ ꯇꯧꯔꯝꯂꯦ? ꯃꯥꯏ ꯄꯥꯛꯂꯛꯂꯕ꯭ꯔꯥ? ꯂꯥꯏꯃꯨ ꯑꯗꯨꯅ ꯊꯣꯛꯈꯤꯕ ꯇꯧꯈꯤꯕ ꯊꯧꯗꯣꯛꯁꯤꯡꯒꯤ ꯋꯥꯔꯤꯁꯤꯡꯗꯨ ꯄꯨꯟꯅ ꯍꯥꯏꯔꯕ ꯃꯇꯨꯡ ꯃꯈꯥ ताना अमुक हायरई, फरे अमायबी, अइसु चलगी, अइगी चकथाक पिबीरो। अमायबी सखीना, करीगी चकथाक? अइने सिनखिबा थबकसु माइ पाकना पांथोकपसु ngamdana करीगी चकथाक? अइने सावरक्त्रिङै यामना थुना चत्रो चलो। अमायबी सखीना हायरक्लिबा वादु ताबदा सावनिंगबा इकाइबा कयागा लोइनदुना लाक्लिबा लाइमु अदुना असुमना हायरई, अइने चैबी चैथेंग कया फंगदुना नंगी थबक तौबिरगा अइंगोंदा अदुमना हायबा, फै अदुदि अमायबी नंसु अइने फंगलिबा सेना असिगुम फंगदबनी। असी हायरमलगा लाइमुदु अमायबी सखीगी मथबाक्ता साफु कन्ना काउरमलगा मफम अदुदगी मांखरे। अमायबी सखीसु सोर फुंगत्तुना तादुना लेहौई। असुमना नुमित असिदगी अमायबी सखी लाइमु अदुना फुरमबदगी अहल मतम ओइबगा अना लोइदुना मतम खरा लेरमलगा ताइबंगपान थादोखी। अमायबी सखीना सिखरबतुंग चावबसु मसु नुपा अमा फंगजदुना नुंगाइना पानखी। मतांग असिदा तानजरिबु वारी असी लोइसिनजरे। वारी असी पाथोकचखिबा मतमदा सोइखिलांखिबा यावरबसु मयामना ngaकपिगनी। मयामबु अमुक्का हन्ना इकोकनोनो खुरुमजरी।